ꯃꯌꯥꯝꯕꯨ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯃꯅꯥꯏ ꯅꯨꯄꯤꯅ ꯌꯣꯛꯂꯛꯈꯤꯕ ꯔꯥꯖꯀꯨꯃꯥꯔ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄ ꯔꯣꯁꯤꯂꯥ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯑꯉꯝꯕ ꯀꯧꯕ ꯃꯕꯨꯛ ꯃꯄꯥꯎ ꯌꯥꯝꯅ ꯐꯕ ꯅꯤꯡꯊꯧ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯉꯝꯕꯅ ꯃꯍꯥꯛꯀꯤ ꯂꯩꯕꯥꯛ ꯑꯗꯨ ꯑꯋꯥꯠ ꯑꯄꯥ ꯂꯩꯍꯟꯗꯅ ꯐꯖꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯊꯝꯕꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯄ꯭ꯔꯖꯥꯁꯤꯡ ꯑꯗꯨ ꯏꯪꯅ ꯆꯤꯛꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯑꯉꯝꯕꯗꯤ ꯃꯆꯥ ꯑꯃꯠꯇ ꯐꯪꯗꯕꯅ ꯅꯨꯡꯉꯥꯏꯐꯝ ꯈꯪꯂꯝꯗꯦ꯫ ꯅꯣꯡꯃꯗꯤ ꯅꯤꯡꯊꯧ ꯑꯉꯝꯕꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯈꯪ ꯍꯩꯔꯕ ꯄꯥꯟꯖꯤ ꯃꯌꯥꯝ ꯑꯃ ꯀꯣꯅꯨꯡꯗ ꯀꯧꯔꯝꯃꯤ꯫ ꯑꯈꯪ ꯑꯍꯩ ꯄꯥꯟꯖꯤ ꯃꯌꯥꯝ ꯑꯗꯨ ꯀꯣꯅꯨꯡ ꯌꯧꯔꯛꯂꯕꯗ ꯅꯤꯡꯊꯧ ꯑꯉꯝꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯩꯅ ꯅꯈꯣꯏꯕꯨ ꯃꯐꯝ ꯑꯁꯤꯗ ꯀꯧꯔꯤꯕꯁꯦ ꯑꯩꯒꯤ ꯏꯆꯥ ꯙꯔꯥ ꯇꯥꯗ꯭ꯔꯤꯕ ꯑꯁꯤꯒꯤ ꯃꯔꯝꯗ ꯇꯥꯟꯅꯁꯤ ꯍꯥꯏꯗꯨꯅ ꯀꯧꯔꯤꯕꯅꯤ꯫ ꯅꯈꯣꯏꯅ ꯑꯈꯪꯕ ꯀꯔꯤ ꯎꯄꯥꯏ ꯂꯩ ꯍꯥꯏꯌꯨ?" ꯄꯥꯟꯖꯤ ꯑꯃꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯏꯅꯤꯡꯊꯧ, ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯣꯡꯄꯣꯛ ꯊꯪꯕꯗ ꯂꯩꯔꯤꯕ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧꯒꯤ ꯁꯪꯂꯦꯟ ꯑꯁꯤꯗ ꯆꯥꯛꯂꯦꯟ ꯑꯃ ꯀꯠꯂꯒ ꯐꯖꯅ ꯊꯧꯅꯤꯖꯔꯕꯗꯤ ꯏꯅꯤꯡꯊꯧꯒꯤ ꯏꯆꯥ ꯙꯔꯥ ꯁꯣꯏꯗꯅ ꯇꯥꯒꯅꯤ ꯈꯟꯖꯩ." "ꯐꯔꯦ ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯆꯥꯛꯂꯦꯟ ꯑꯗꯣ ꯍꯌꯦꯡꯃꯛ ꯍꯦꯛꯇ ꯀꯠꯂꯁꯤ, ꯑꯗꯨꯒ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧꯒꯤ ꯃꯐꯝꯗ ꯊꯧꯅꯤꯖꯔꯁꯤ." "ꯍꯣꯏ ꯅꯤꯡꯊꯧ." ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯄꯥꯟꯖꯤꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯣꯡꯄꯣꯛ ꯊꯪꯕꯗ ꯂꯩꯕ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧꯒꯤ ꯁꯪꯂꯦꯟ ꯑꯗꯨꯗ ꯆꯥꯛꯂꯦꯟ ꯑꯃ ꯀꯠꯇꯨꯅ ꯅꯤꯡꯊꯧ ꯑꯉꯝꯕꯒꯤ ꯃꯆꯥ ꯙꯔꯥ ꯐꯪꯅꯅꯕ ꯇꯧꯔꯝꯃꯤ꯫ ꯆꯥꯛꯂꯦꯟ ꯀꯠꯄ ꯑꯗꯨꯗ ꯅꯤꯡꯊꯧꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯄ꯭ꯔꯖꯥꯁꯤꯡ ꯑꯃꯗꯤ ꯑꯈꯪ ꯑꯍꯩ ꯄꯥꯟꯖꯤ ꯄꯨꯝꯅꯃꯛ ꯌꯥꯎꯍꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯧꯅꯤꯖꯔꯕ ꯃꯇꯨꯡꯗ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯅꯤꯡꯊꯧ ꯑꯉꯝꯕꯒꯤ ꯅꯨꯄꯤ ꯃꯍꯥꯔꯥꯅꯤ ꯑꯗꯨ ꯃꯤꯔꯣꯜꯂꯛꯇꯨꯅ ꯊꯥ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯉꯝꯕꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯕ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯉꯝꯕꯒ ꯃꯍꯥꯔꯥꯅꯤꯒ ꯃꯈꯣꯏ ꯑꯅꯤ ꯈꯛꯇ ꯅꯠꯇꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯅꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯕꯒꯤ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗ ꯑꯆꯥ ꯑꯊꯛ ꯐꯤꯔꯣꯜ ꯑꯃꯗꯤ ꯁꯅꯥ ꯂꯨꯄꯥ ꯀꯌꯥ ꯑꯃꯁꯨ ꯌꯦꯟꯊꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯍꯔꯥꯎꯕꯒꯤ ꯄꯥꯎ ꯑꯗꯨ ꯃꯊꯪ ꯃꯊꯪ ꯁꯟꯗꯣꯛꯅꯈꯤꯗꯨꯅ ꯊꯪꯅꯕ ꯂꯩꯕꯥꯛꯁꯤꯡꯗꯁꯨ ꯂꯣꯏꯅ ꯇꯥꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯅꯤ ꯅꯤꯡꯊꯧ ꯑꯉꯝꯕꯅ ꯃꯍꯥꯛꯀꯤ ꯀꯣꯅꯨꯡꯗ ꯑꯍꯩꯕ ꯄꯥꯟꯖꯤ ꯑꯃ ꯀꯧꯗꯨꯅ ꯃꯆꯥꯒꯤ ꯀꯨꯊꯤ ꯏꯍꯜꯂꯝꯃꯤ꯫ ꯀꯨꯊꯤꯗꯨ ꯏꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯄꯥꯟꯖꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯅꯤꯡꯊꯧꯒꯤ ꯏꯆꯥꯅꯨꯄꯥꯁꯦ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯕ ꯌꯥꯝꯅ ꯐꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯒꯗꯧꯔꯤ꯫ ꯑꯗꯨꯅ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯊꯧꯕ ꯍꯥꯏꯅ ꯊꯣꯟꯕꯤꯌꯨ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯈꯣꯡ ꯅꯥꯝꯃꯗ ꯈꯣꯡꯁꯥ 6 ꯄꯥꯜꯂꯛꯄꯁꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯀꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯄꯨꯟꯁꯤꯗ ꯈꯔ ꯋꯥꯒꯗꯧꯔꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯃꯍꯥꯛꯅ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯂꯕ ꯃꯇꯝꯗꯗꯤ ꯀꯅꯥꯅꯁꯨ ꯃꯍꯥꯛꯄꯨ ꯂꯥꯛꯆꯕ ꯉꯝꯂꯣꯏ, ꯑꯗꯨꯒ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕ ꯅꯤꯡꯊꯧ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯔꯛꯀꯅꯤ." ꯄꯥꯟꯖꯤ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯉꯝꯕ ꯊꯣꯏꯅ ꯂꯨꯅ ꯈꯟꯖꯤꯜꯂꯨꯗꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯑꯩꯒꯤ ꯏꯆꯥꯗꯕꯨ ꯀꯅꯥꯅ ꯀꯔꯤ ꯑꯋꯥꯕ ꯄꯤꯒꯗꯧꯔꯤꯕ? ꯃꯄꯥ ꯑꯩ ꯂꯩꯔꯤꯉꯩꯗ ꯏꯆꯥꯒꯤ ꯇꯨꯕꯨꯝ ꯅꯥꯝꯃ ꯁꯣꯛꯄꯗꯤ ꯃꯇꯤꯛ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯏꯅꯤꯡꯊꯧ, ꯈꯔꯗꯤ ꯆꯦꯛꯁꯤꯟꯕ ꯐꯩ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯄꯥꯟꯖꯤꯗꯨ ꯆꯠꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯅꯤꯡꯊꯧ ꯑꯉꯝꯕꯒꯤ ꯃꯆꯥ ꯐꯪꯖꯕꯒꯤ ꯍꯔꯥꯎꯕꯗꯨꯒꯤ ꯋꯥꯈꯜꯗ ꯑꯗꯨꯃꯛ ꯏꯔꯥꯡ ꯂꯥꯡꯗꯨꯅ ꯂꯩꯔꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯈꯥꯕꯅ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃ ꯄꯨꯔꯛꯇꯨꯅ ꯅꯤꯡꯊꯧ ꯑꯉꯝꯕꯒꯤ ꯀꯣꯅꯨꯡꯗ ꯂꯥꯟ ꯇꯥꯁꯤꯜꯂꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯉꯝꯕꯗꯤ ꯑꯗꯨꯝꯅ ꯈꯪꯍꯧꯗꯅ ꯂꯥꯟ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕ ꯈꯜꯍꯧꯗꯕꯅ ꯂꯥꯟꯃꯤꯁꯤꯡꯁꯨ ꯐꯖꯅ ꯁꯦꯝ ꯁꯥꯔꯝꯗꯦ꯫ ꯑꯗꯨꯅ ꯅꯤꯡꯊꯧ ꯈꯥꯕꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯂꯥꯏꯅ ꯃꯥꯏꯊꯤꯕ ꯄꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯑꯉꯝꯕꯗꯨ ꯃꯥꯏꯊꯤꯔꯕ ꯃꯇꯨꯡꯗ ꯈꯨꯗꯛ ꯑꯗꯨꯗ ꯅꯤꯡꯊꯧ ꯈꯥꯕꯅ ꯃꯍꯥꯛꯄꯨ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯀꯣꯅꯨꯡꯒꯤ ꯗꯔꯕꯥꯔꯗ ꯅꯤꯡꯊꯧ ꯑꯉꯝꯕꯒꯤ ꯄꯥꯎꯗꯨ ꯇꯥꯕꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯃꯍꯥꯔꯥꯅꯤ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯁꯣꯏꯗꯅ ꯍꯥꯠꯈ꯭ꯔꯒꯅꯤ ꯈꯟꯖꯗꯨꯅ ꯈꯨꯗꯛ ꯑꯗꯨꯗ ꯃꯍꯥꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯊꯥꯖꯖꯕ ꯃꯅꯥꯏ ꯅꯨꯄꯤ ꯑꯔꯨꯕꯤꯕꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯀꯧꯔꯝꯃꯤ꯫ ꯑꯔꯨꯕꯤ ꯂꯥꯛꯂꯒ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯀꯞꯅ ꯀꯞꯅ ꯑꯔꯨꯕꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯔꯨꯕꯤ, ꯅꯍꯥꯛꯁꯦ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯊꯥꯖꯕ ꯏꯅꯥꯏ ꯅꯨꯄꯤꯅꯤ꯫ ꯑꯗꯨꯅ ꯉꯁꯤꯗꯤ ꯑꯩꯅ ꯅꯉꯣꯟꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯊꯧꯕꯁꯦ ꯁꯤꯟꯅꯔꯝꯂꯕꯅꯤ꯫ ꯅꯪ ꯍꯧꯖꯤꯛꯃꯛ ꯑꯉꯥꯡ ꯑꯁꯤ ꯄꯨꯔꯒ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈ꯭ꯔꯣ꯫ ꯑꯗꯨꯒ ꯅꯍꯥꯛꯅ ꯑꯩꯒꯤ ꯏꯆꯥꯁꯤ ꯆꯥꯎꯅꯅꯕ ꯌꯣꯛꯇꯨꯅ ꯃꯍꯥꯛꯄꯨ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯁꯣꯏꯗꯅ ꯑꯣꯏꯍꯜꯂꯛꯎꯀꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯃꯅꯥꯏ ꯅꯨꯄꯤ ꯑꯔꯨꯕꯤꯗ ꯃꯆꯥꯅꯨꯄꯥ ꯑꯊꯧꯕꯕꯨ ꯁꯤꯟꯅꯔꯝꯃꯤ꯫ ꯑꯔꯨꯕꯤꯁꯨ ꯃꯍꯥꯔꯥꯅꯤꯅ ꯍꯥꯏꯔꯤꯕꯗꯨ ꯚꯥꯞ ꯇꯥꯔꯗꯨꯅ ꯑꯉꯥꯡ ꯑꯗꯨ ꯃꯍꯥꯔꯥꯅꯤꯗꯒꯤ ꯂꯧꯔꯕ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯃꯍꯥꯔꯥꯅꯤ ꯏꯕꯦꯝꯃ, ꯑꯩꯅ ꯅꯍꯥꯛꯀꯤ ꯊꯥꯖꯕ ꯀꯩꯗꯧꯅꯨꯡꯗ ꯃꯥꯡꯍꯜꯂꯣꯏ꯫ ꯑꯉꯥꯡ ꯑꯁꯦ ꯑꯩꯅ ꯁꯣꯏꯗꯅ ꯆꯥꯎꯅꯅꯕ ꯌꯣꯛꯀꯅꯤ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯔꯨꯕꯤ ꯈꯨꯗꯛ ꯑꯗꯨꯗ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯂꯒ ꯑꯉꯥꯡ ꯑꯗꯨ ꯄꯨꯗꯨꯅ ꯀꯣꯅꯨꯡ ꯑꯗꯨꯗ ꯆꯦꯟꯊꯣꯔꯛꯂꯝꯃꯤ꯫
ꯃꯍꯥꯛꯅ ꯀꯣꯅꯨꯡ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯛꯇꯨꯅ ꯐꯅ ꯁꯥꯡꯅ ꯁꯨꯝ ꯂꯥꯛꯄꯅ ꯅꯤꯡꯊꯧ ꯈꯥꯕꯒꯤ ꯂꯩꯕꯥꯛ ꯑꯗꯨ ꯌꯧꯁꯤꯜꯂꯛꯀꯗꯧꯔꯦ꯫ ꯅꯤꯡꯊꯧ ꯈꯥꯕꯒꯤ ꯂꯩꯕꯥꯛ ꯌꯧꯔꯛꯂꯝꯗꯥꯏ ꯑꯗꯨꯋꯥꯏꯗ ꯃꯍꯥꯛ ꯋꯥꯔꯗꯨꯅ ꯑꯉꯥꯡ ꯑꯗꯨ ꯄꯝꯂꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨꯁꯨ ꯃꯕꯨꯛ ꯂꯥꯝꯂꯗꯨꯅ ꯀꯟꯅ ꯀꯞꯂꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯅꯤꯡꯊꯧ ꯈꯥꯕꯗꯨ ꯅꯤꯡꯊꯧ ꯑꯉꯝꯕꯒꯤ ꯅꯨꯄꯤ ꯃꯍꯥꯔꯥꯅꯤ ꯑꯗꯨꯁꯨ ꯍꯥꯠꯇꯣꯛꯂꯝꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯂꯩꯕꯥꯛ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯨꯝ ꯂꯥꯛꯄꯗ ꯑꯔꯨꯕꯤꯅ ꯑꯉꯥꯡ ꯃꯆꯥ ꯑꯃ ꯄꯝꯂꯒ ꯂꯝꯕꯤꯒꯤ ꯆꯤꯗꯥꯏꯗ ꯐꯝꯗꯨꯅ ꯂꯩꯕꯗꯨ ꯃꯍꯥꯛꯁꯨ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯈꯥꯕꯅ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯑꯗꯨ ꯈꯥꯝꯂꯒ ꯑꯔꯨꯕꯤꯗ ꯑꯁꯨꯝꯅ ꯍꯪꯂꯛꯏ, "ꯏꯕꯦꯝꯃ, ꯅꯪꯕꯨ ꯑꯉꯥꯡ ꯑꯁꯤꯒ ꯀꯗꯥꯏꯗ ꯆꯠꯀꯦ ꯍꯥꯏꯔꯤꯕꯅꯣ? ꯀꯗꯥꯏꯗꯒꯤꯅꯣ ꯅꯪꯕꯣ?" ꯅꯤꯡꯊꯧ ꯈꯥꯕꯅ ꯑꯗꯨꯝꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯑꯔꯨꯕꯤꯅ ꯑꯁꯨꯝꯅ ꯍꯥꯏꯖꯤꯟꯗꯨꯅ ꯈꯨꯝꯂꯛꯏ, "ꯏꯅꯤꯡꯊꯧ, ꯑꯩꯁꯦ ꯏꯅꯤꯡꯊꯧꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗꯒꯤꯅꯤ꯫ ꯑꯩꯒꯤ ꯅꯨꯄꯥꯗꯣ ꯏꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤ ꯑꯣꯏꯔꯝꯕꯅꯤ꯫ ꯏꯅꯤꯡꯊꯧꯅ ꯃꯃꯥꯡꯗ ꯂꯩꯕꯥꯛ ꯑꯃꯗ ꯂꯥꯟ ꯇꯧꯈꯤꯕ ꯑꯗꯨꯗ ꯑꯩꯒꯤ ꯅꯨꯄꯥꯗꯨꯁꯨ ꯂꯩꯈꯤꯗꯕꯅꯤ꯫ ꯑꯩꯒꯤ ꯅꯨꯄꯥ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯏꯅꯦꯝꯄꯣꯛꯅ ꯑꯩꯕꯨ ꯌꯥꯝꯅ ꯊꯤꯅ ꯑꯣꯠꯄꯤꯕꯗꯒꯤ ꯉꯁꯤꯗꯤ ꯑꯩ ꯏꯆꯥꯁꯦ ꯄꯨꯔꯒ ꯆꯦꯟꯊꯣꯛꯆꯔꯛꯄꯅꯤ." ꯑꯔꯨꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯈꯥꯕꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯣ, ꯅꯪꯒꯤ ꯅꯨꯄꯥꯗꯨ ꯑꯩꯒꯤ ꯂꯥꯟꯃꯤ ꯑꯣꯏꯔꯝꯃꯦ ꯍꯥꯏꯕ? ꯑꯩꯗꯤ ꯃꯈꯣꯏ ꯌꯥꯝꯕꯅꯤꯅ ꯈꯪꯂꯨꯗ꯭ꯔꯦꯗꯅ꯫ ꯉꯁꯤꯁꯨ ꯂꯩꯕꯥꯛ ꯑꯃ ꯃꯥꯏꯊꯤꯕ ꯄꯤꯔꯝꯂꯒ ꯂꯥꯛꯂꯤꯕꯅꯤ꯫ ꯐꯔꯦ ꯐꯔꯦ, ꯅꯪ ꯉꯁꯤꯗꯒꯤꯗꯤ ꯅꯆꯥꯒ ꯄꯨꯟꯅ ꯑꯩꯒꯤ ꯀꯣꯅꯨꯡꯗ ꯂꯩꯃꯤꯟꯅꯔꯣ꯫ ꯑꯩ ꯅꯪꯒꯤ ꯊꯕꯛ ꯑꯃ ꯄꯤꯕꯤꯔꯒꯦ." "ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯅꯤꯡꯊꯧ꯫ ꯑꯩ ꯏꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗ ꯍꯧꯖꯤꯛꯃꯛ ꯍꯦꯛꯇ ꯂꯥꯛꯆꯔꯒꯦ꯫ ꯏꯅꯤꯡꯊꯧ ꯍꯟꯕꯤꯔꯝꯃꯣ." "ꯐꯔꯦ ꯐꯔꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯈꯥꯕꯗꯨ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯃꯍꯥꯛꯀꯤ ꯀꯣꯅꯨꯡ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯔꯨꯕꯤꯁꯨ ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯩꯔꯒ ꯑꯊꯧꯕꯕꯨ ꯆꯥꯎꯅꯅꯕ ꯌꯣꯛꯂꯒꯦ ꯈꯟꯗꯨꯅ ꯀꯣꯅꯨꯡ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯔꯨꯕꯤꯅ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯊꯕꯛ ꯁꯨꯕꯤ ꯑꯣꯏꯗꯨꯅ ꯑꯊꯧꯕꯕꯨ ꯌꯣꯛꯇꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯑꯊꯧꯕ ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯇꯩ ꯊꯕꯛ ꯁꯨꯕꯤꯁꯤꯡ ꯑꯗꯨꯒꯤ ꯃꯆꯥꯁꯤꯡꯒ ꯂꯣꯏꯅ ꯇꯤꯟꯅꯗꯨꯅ ꯇꯞꯅ ꯇꯞꯅ ꯆꯥꯎꯃꯤꯟꯅꯔꯛꯂꯝꯃꯤ꯫ ꯑꯔꯨꯕꯤꯅ ꯑꯊꯧꯕꯕꯨ ꯑꯐꯕ ꯆꯤꯟꯖꯥꯛ ꯄꯤꯖꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯑꯃꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟ ꯁꯥꯖꯠ ꯂꯤꯆꯠ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔ ꯑꯃꯅ ꯍꯩꯒꯗꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯃꯍꯩ ꯀꯌꯥ ꯑꯃꯗꯤ ꯃꯗꯨꯒꯤ ꯃꯔꯝꯗ ꯇꯥꯛꯄꯤꯗꯨꯅ ꯊꯕꯛ ꯁꯨꯕꯤꯒꯤ ꯃꯆꯥꯁꯤꯡ ꯑꯗꯨꯒ ꯇꯣꯠꯅ ꯇꯤꯟꯅꯗꯅꯕ ꯀꯟꯅ ꯍꯣꯠꯅꯖꯩ꯫ ꯑꯁꯨꯝꯅ ꯑꯔꯨꯕꯤꯅ ꯀꯟꯅ ꯍꯣꯠꯅꯖꯗꯨꯅ ꯑꯊꯧꯕꯕꯨ ꯃꯄꯥꯡꯒꯜ ꯌꯥꯝꯅ ꯀꯜꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯉꯥꯡꯁꯤꯡꯒ ꯌꯦꯡꯅꯕꯗ ꯃꯍꯥꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯂꯝꯆꯠ ꯕꯦꯕꯥꯔ ꯐꯖꯕ ꯑꯉꯥꯡꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯥꯟꯅꯕꯁꯨ ꯑꯇꯩ ꯑꯉꯥꯡꯁꯤꯡꯒ ꯃꯥꯟꯅꯔꯝꯗꯦ꯫ ꯑꯔꯨꯕꯤꯅ ꯃꯍꯥꯛꯄꯨ ꯎꯅ ꯁꯥꯕ ꯊꯥꯡ ꯇꯦꯟ ꯄꯥꯏꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯑꯃꯒꯨꯝ ꯁꯥꯟꯅꯍꯜꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯑꯊꯧꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯂꯝꯆꯠ ꯕꯦꯕꯥꯔ ꯐꯖꯕ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯑꯊꯧꯕ ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯩꯃꯤꯟꯅꯔꯤꯕ ꯑꯇꯩ ꯊꯕꯛ ꯁꯨꯕꯤꯁꯤꯡꯒꯤ ꯃꯆꯥꯁꯤꯡ ꯑꯗꯨꯒ ꯁꯥꯟꯅꯃꯤꯟꯅꯔꯨꯔꯒꯦ ꯍꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯥꯟꯅꯃꯤꯟꯅꯕ ꯑꯗꯨꯗ ꯑꯉꯥꯡ ꯑꯃꯅ ꯑꯊꯧꯕꯗ ꯑꯁꯨꯝꯅ ꯍꯪꯂꯛꯏ, "ꯑꯊꯧꯕ, ꯅꯪꯒꯤ ꯏꯄꯥꯗꯣ ꯀꯥꯏꯗ ꯂꯩꯒꯦ? ꯃꯐꯝꯁꯤꯗ ꯅꯣꯡꯃꯇ ꯂꯥꯛꯇꯦ." ꯑꯉꯥꯡ ꯑꯗꯨꯅ ꯑꯗꯨꯝꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯑꯊꯧꯕ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯦ꯫ ꯃꯄꯨꯛꯅꯤꯡꯗꯁꯨ ꯑꯁꯨꯝꯅ ꯈꯜꯂꯛꯏ, "ꯑꯩꯒꯤ ꯏꯄꯥꯁꯤꯕꯨ ꯀꯥꯏꯗ ꯂꯩꯖꯥꯠꯅꯣ? ꯏꯃꯥꯅ ꯅꯣꯡꯃꯇ ꯏꯄꯥꯒꯤ ꯃꯔꯝꯗꯁꯨ ꯄꯟꯗꯦ." ꯑꯁꯤ ꯈꯟꯗꯨꯅ ꯑꯊꯧꯕꯗꯨ ꯁꯥꯟꯅꯕꯗ ꯄꯨꯛꯅꯤꯡ ꯆꯪꯂꯛꯇ꯭ꯔꯗꯨꯅ ꯑꯔꯨꯕꯤꯒꯤ ꯃꯅꯥꯛꯇ ꯆꯦꯟꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯔꯨꯕꯤꯒꯤ ꯃꯅꯥꯛ ꯌꯧꯔꯕꯗ ꯑꯊꯧꯕꯅ ꯑꯔꯨꯕꯤꯗ ꯑꯁꯨꯝꯅ ꯍꯪꯂꯛꯏ, "ꯏꯃꯥ, ꯑꯩꯒꯤ ꯏꯄꯥ ꯀꯅꯥꯅꯣ? ꯏꯄꯥꯗꯣ ꯀꯥꯏꯗ ꯂꯩꯒꯦ? ꯀꯩꯒꯤꯅꯣ ꯃꯥꯅ ꯑꯩꯈꯣꯏꯒ ꯂꯩꯇ꯭ꯔꯤꯁꯤꯕꯣ? ꯇꯣꯝꯕ ꯍꯣꯏ, ꯆꯥꯎꯕ ꯍꯣꯏꯗꯤ ꯃꯄꯥꯅ ꯁꯥꯟꯅꯄꯣꯠ ꯃꯌꯥꯝ ꯑꯃ ꯂꯩꯔꯒ ꯄꯨꯔꯛꯑꯦ꯫ ꯑꯩꯒꯤꯗꯤ ꯄꯨꯔꯛꯇ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣꯕ?" ꯑꯔꯨꯕꯤ ꯃꯆꯥ ꯑꯊꯧꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯈꯨꯝꯐꯝ ꯈꯪꯗꯅ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯎꯪꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯊꯧꯕꯅ ꯑꯃꯨꯛꯁꯨ ꯃꯃꯥ ꯑꯔꯨꯕꯤꯗ ꯃꯍꯥꯛꯀꯤ ꯃꯄꯥ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯪꯂꯛꯏ꯫ ꯃꯆꯥ ꯑꯊꯧꯕꯅ ꯑꯗꯨꯝꯅ ꯍꯟꯖꯤꯟ ꯍꯟꯖꯤन ꯍꯪꯂꯛꯄ ꯑꯗꯨꯗ ꯑꯔꯨꯕꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯃꯆꯥꯕꯨ ꯆꯤꯡꯁꯤꯟꯗꯨꯅ ꯃꯥꯒꯤ ꯇꯝꯄꯥꯛꯇ ꯐꯝꯍꯜꯂꯤ꯫ ꯑꯗꯨꯒ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯉꯁꯤꯗꯤ ꯏꯃꯥ ꯅꯉꯣꯟꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯔꯨꯕꯤꯅ ꯋꯥꯔꯤ ꯃꯈꯥ ꯇꯥꯔꯛꯏ, "ꯑꯩꯁꯦ ꯅꯪꯒꯤ ꯑꯁꯦꯡꯕ ꯅꯃꯥ ꯅꯠꯇꯦ꯫ ꯅꯪꯗꯤ ꯅꯤꯡꯊꯧ ꯑꯉꯝꯕꯒꯤ ꯃꯆꯥꯅꯨꯄꯥꯅꯤ꯫ ꯅꯪꯒꯤ ꯏꯃꯥ ꯃꯍꯥꯔꯥꯅꯤꯅ ꯅꯪꯕꯨ ꯑꯩꯉꯣꯟꯗ ꯁꯤꯟꯅꯈꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯈꯥꯕꯁꯦ, ꯃꯍꯥꯛꯅ ꯈꯪꯍꯧꯗꯅ ꯂꯥꯟ ꯇꯥꯁꯤꯜꯂꯛꯂꯒ ꯅꯪꯒꯤ ꯏꯃꯥꯒ ꯏꯄꯥꯒꯗꯣ ꯃꯍꯥꯛꯅ ꯍꯥꯠꯈꯤꯕꯅꯤ꯫ ꯑꯩꯁꯨ ꯅꯪꯕꯨ ꯌꯣꯛꯄ ꯉꯝꯅꯅꯕ ꯍꯥꯏꯗꯨꯅ ꯀꯣꯅꯨꯡ ꯑꯁꯤꯗ ꯊꯕꯛ ꯁꯨꯗꯨꯅ ꯁꯛ ꯂꯣꯠꯂꯒ ꯂꯩꯔꯤꯕꯅꯤ꯫ ꯅꯪꯅ ꯃꯄꯨꯡ ꯃꯔꯩ ꯐꯥꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯑꯩꯅ ꯅꯪꯕु ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯍꯟꯗꯅ ꯌꯣꯛꯀꯅꯤ." ꯑꯔꯨꯕꯤꯒꯤ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯑꯊꯧꯕ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯑꯩ ꯆꯥꯎꯔꯁꯤꯗꯤ ꯑꯁꯤꯒꯤ ꯃꯕꯨꯛ ꯐꯠꯇꯕ ꯅꯤꯡꯊꯧꯁꯦ ꯍꯧꯖꯤꯛꯃꯛ ꯍꯥꯠꯂꯨꯒꯦ, ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯍꯥꯠꯄꯒꯤ ꯂꯃꯟ ꯁꯤꯡꯂꯨꯒꯦ꯫
ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯊꯧꯕꯗꯨ ꯃꯍꯥꯛꯅ ꯁꯥꯟꯅꯅꯕ ꯎꯒꯤ ꯊꯥꯡꯗꯨ ꯄꯥꯏꯗꯨꯅ ꯅꯤꯡꯊꯧꯈꯥꯕꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯊꯧꯕꯅ ꯑꯗꯨꯝꯅ ꯆꯠꯈꯤꯕꯗꯨ ꯎꯕꯗ ꯑꯔꯨꯕꯤ ꯅꯤꯡꯊꯧꯈꯥꯕꯅ ꯑꯊꯧꯕꯕꯨ ꯃꯁꯛ ꯈꯪꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯄꯥꯈꯠꯅ ꯇꯥꯟꯅꯔꯛꯏ꯫ "ꯏꯕꯨꯡꯉꯣ, ꯉꯥꯏꯈꯣꯅꯦ ꯅꯪꯕꯣ, ꯀꯗꯥꯏꯗꯅꯣ ꯅꯪꯅ ꯆꯠꯂꯤꯗꯨꯕꯣ?" ꯑꯊꯧꯕꯗꯤ ꯀꯔꯤꯁꯨ ꯅꯥꯆꯨꯡꯗ ꯅꯤꯡꯊꯧꯈꯥꯕꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯆꯪꯁꯤꯟꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯈꯥꯕꯒꯤ ꯃꯅꯥꯛ ꯍꯦꯛ ꯌꯧꯕꯒ ꯑꯊꯧꯕ ꯃꯃꯥ ꯑꯔꯨꯕꯤꯅ ꯈꯥꯝꯕ ꯅꯪꯗꯅ ꯃꯍꯥꯛꯀꯤ ꯎꯒꯤ ꯊꯥꯡ ꯑꯗꯨ ꯍꯥꯏꯒꯠꯇꯨꯅ ꯅꯤꯡꯊꯧꯈꯥꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ "ꯍꯦ ꯐꯠꯇꯕ ꯅꯤꯡꯊꯧ, ꯅꯪꯅ ꯑꯩꯒꯤ ꯏꯃꯥꯒ ꯏꯄꯥꯒ ꯍꯥꯠꯈꯤꯕ ꯅꯠꯇ꯭ꯔꯥ? ꯑꯩ ꯅꯤꯡꯊꯧ ꯑꯉꯝꯕꯒꯤ ꯃꯆꯥꯅꯨꯄꯥ ꯑꯊꯧꯕꯅꯤ꯫ ꯉꯁꯤꯗꯤ ꯑꯩꯅ ꯅꯪꯕꯨ ꯍꯥꯠꯂꯒ ꯃꯈꯣꯏꯒꯤ ꯂꯃꯟ ꯁꯤꯡꯒꯗꯕꯅꯤ." ꯑꯊꯧꯕꯅ ꯑꯗꯨꯝꯅ ꯍꯥꯏꯕꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯈꯥꯕꯗꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯅꯤꯡꯊꯧꯈꯥꯕꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯃꯅꯥꯏꯁꯤꯡ ꯑꯗꯨꯗꯤ ꯑꯉꯥꯡ ꯑꯁꯤꯅ ꯍꯥꯏꯔꯝꯂꯤꯕ ꯑꯁꯤ ꯀꯔꯤꯅꯣ? ꯃꯍꯥꯛꯇꯤ ꯀꯣꯅꯨꯡꯗ ꯊꯕꯛ ꯁꯨꯕꯤ ꯑꯔꯨꯕꯤꯒꯤ ꯃꯆꯥꯅꯤ ꯈꯟꯗꯨꯅ ꯏꯉꯛ ꯉꯛꯅ ꯌꯦꯡꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯅꯤꯡꯊꯧꯈꯥꯕꯅ ꯃꯅꯥꯏꯁꯤꯡꯗ ꯏꯪꯒꯤꯠ ꯄꯤꯗꯨꯅ ꯑꯊꯧꯕꯕꯨ ꯐꯥꯖꯤꯜꯍꯜꯂꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯇꯧꯗꯨ ꯎꯕꯗ ꯑꯔꯨꯕꯤ ꯀꯞꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ "ꯏꯅꯤꯡꯊꯧ, ꯃꯥꯗꯤ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯤꯕ ꯑꯉꯥꯡꯅꯤ, ꯃꯥꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ." ꯑꯔꯨꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯈꯥꯕꯗꯨ ꯍꯦꯟꯅ ꯁꯥꯎꯒꯠꯂꯛꯏ ꯑꯗꯨꯒ ꯑꯔꯨꯕꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ "ꯀꯔꯤꯒꯤ ꯉꯥꯛꯄꯤꯕ? ꯑꯉꯥꯡ ꯑꯁꯤꯗ ꯅꯠꯇꯦ, ꯅꯪꯒꯤꯁꯨ ꯅꯔꯥꯜ ꯌꯥꯝꯅ ꯆꯥꯎꯅ ꯂꯩ꯫ ꯅꯪꯅ ꯑꯩꯒꯤ ꯀꯣꯅꯨꯡꯁꯤꯃꯛꯇꯗ ꯌꯦꯛꯅꯕꯒꯤ ꯃꯆꯥ ꯑꯁꯤ ꯆꯥꯎꯅꯅꯕ ꯌꯣꯛꯂꯝꯂꯤꯕ ꯅꯠꯇ꯭ꯔꯥ? ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯅꯄꯨꯟꯁꯤ ꯆꯨꯞꯄ ꯀꯩꯁꯨꯝ ꯁꯪꯗ ꯂꯩꯕ ꯇꯥꯕꯅꯤ, ꯑꯗꯨꯒ ꯑꯉꯥꯡ ꯑꯁꯤꯅ ꯍꯧꯖꯤꯛꯃꯛ ꯍꯥꯠꯀꯅꯤ." ꯑꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧꯈꯥꯕꯅ ꯃꯅꯥꯏꯁꯤꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ꯫ "ꯏꯅꯥꯏꯁꯥ, ꯑꯉꯥꯡ ꯑꯁꯦ ꯍꯧꯖꯤꯛꯃꯛ ꯎꯃꯪꯗ ꯄꯨꯔꯒ ꯍꯥꯠꯇꯣꯛꯂꯨꯆꯣ, ꯑꯗꯨꯒ ꯅꯈꯣꯏꯅ ꯑꯉꯥꯡ ꯑꯁꯦ ꯍꯥꯠꯂꯦ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯑꯣꯏꯅꯅꯕ ꯑꯉꯥꯡ ꯑꯁꯤꯒꯤ ꯈꯣꯡ ꯑꯁꯦ ꯑꯃ ꯀꯛꯂꯒ ꯑꯩꯒꯤ ꯏꯅꯥꯛꯇ ꯄꯨꯔꯛꯀꯗꯕꯅꯤ." "ꯐꯒꯅꯤ ꯏꯅꯤꯡꯊꯧ, ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯁꯦ ꯁꯣꯏꯗꯅ ꯍꯥꯠꯆꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯥꯏ ꯑꯅꯤ ꯆꯪꯗꯨꯅ ꯑꯊꯧꯕꯕꯨ ꯎꯃꯪꯗ ꯄꯨꯅꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯑꯔꯨꯕꯤꯗꯤ ꯀꯞꯂꯒ ꯅꯤꯡꯊꯧꯗ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛꯁꯨ ꯍꯥꯏꯖꯔꯝꯃꯤ꯫ "ꯏꯅꯤꯡꯊꯧ, ꯑꯩꯅ ꯉꯁꯤ ꯍꯤꯡꯂꯤꯕꯁꯦ ꯑꯉꯥꯡ ꯑꯁꯤꯒꯤ ꯈꯜꯂꯒ ꯍꯤꯡꯖꯕꯅꯤ꯫ ꯏꯅꯤꯡꯊꯧꯅ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯑꯩ ꯑꯉꯥꯡ ꯑꯁꯤ ꯄꯨꯔꯒ ꯂꯩꯕꯥꯛꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯔꯕꯁꯨ ꯆꯠꯆꯈꯤꯒꯦ." ꯑꯔꯨꯕꯤꯅ ꯑꯁꯨꯝꯅ ꯐꯅ ꯍꯥꯏꯖꯔꯕꯁꯨ ꯅꯤꯡꯊꯧꯈꯥꯕꯅ ꯀꯔꯤꯁꯨ ꯈꯟꯗ ꯃꯅꯥꯏꯁꯤꯡ ꯑꯗꯨꯗ ꯑꯊꯧꯕꯕꯨ ꯎꯃꯪꯗ ꯄꯨꯔꯒ ꯊꯨꯅ ꯍꯥꯠꯂꯨꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯃꯅꯥꯏ ꯑꯅꯤꯅ ꯑꯊꯧꯕꯕꯨ ꯄꯨꯗꯨꯅ ꯎꯃꯪ ꯇꯝꯅ ꯆꯠꯈ꯭ꯔꯦ, ꯑꯗꯨꯒ ꯃꯅꯥꯏ ꯈꯔꯅ ꯑꯔꯨꯕꯤꯁꯨ ꯀꯩꯁꯨꯝꯁꯪꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯎꯃꯪꯗꯨ ꯌꯧꯔꯕꯗ ꯑꯊꯧꯕꯅ ꯅꯤꯡꯊꯧ ꯃꯅꯥꯏ ꯑꯅꯤ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ "ꯅꯈꯣꯏ ꯑꯅꯤ ꯑꯩ ꯍꯥꯠꯂꯒ ꯀꯔꯤ ꯀꯥꯟꯅꯕ ꯐꯪꯗꯣꯏꯅꯣ? ꯑꯩ ꯊꯥꯗꯣꯛꯑꯣ꯫ ꯍꯌꯦꯡꯋꯥꯏ ꯑꯩꯅ ꯆꯥꯎꯔꯒ ꯅꯤꯡꯊꯧ ꯑꯣꯏꯔꯀꯥꯟꯗ ꯅꯣꯏ ꯑꯅꯤꯒꯤ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯃ ꯄꯤꯒꯦ." ꯑꯊꯧꯕꯅ ꯑꯗꯨꯝꯅ ꯏꯄꯪ ꯄꯪꯅ ꯍꯥꯏꯔꯛꯄ ꯃꯇꯧꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯃꯅꯥꯏ ꯑꯅꯤꯗꯨ ꯅꯣꯛꯅꯤꯡꯕ ꯐꯥꯎꯔꯝꯃꯤ, ꯑꯗꯨꯒ ꯑꯊꯧꯕꯕꯨ ꯅꯨꯡꯁꯤꯕꯁꯨ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯃꯅꯥꯏ ꯑꯃꯅ ꯑꯊꯧꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ "ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯊꯥꯗꯣꯛꯂꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯏꯅꯤꯡꯊꯧꯒꯤ ꯆꯩꯔꯥꯛ ꯁꯣꯏꯗꯅ ꯐꯪꯂꯅꯤ, ꯑꯗꯨꯅ ꯅꯪ ꯊꯥꯗꯣꯛꯄ ꯌꯥꯗꯦ." ꯑꯊꯧꯕꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ "ꯑꯩ ꯊꯥꯗꯣꯛꯑꯣ꯫ ꯅꯣꯏ ꯑꯅꯤ ꯑꯩꯒꯤ ꯈꯣꯡꯁꯥ ꯑꯃ ꯀꯛꯂꯒ ꯄꯨꯈ꯭ꯔꯣ, ꯑꯩꯁꯨ ꯅꯣꯏꯒꯤ ꯂꯩꯕꯥꯛꯇꯨꯗ ꯁꯨꯛꯂꯥꯛ ꯂꯥꯛꯑꯔꯣꯏꯒꯦꯕ." ꯑꯊꯧꯕꯒꯤ ꯍꯟꯗꯛꯀꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯈꯥꯕꯒꯤ ꯃꯅꯥꯏ ꯑꯅꯤꯗꯨ ꯋꯥꯈꯜ ꯑꯃ ꯂꯥꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯩ, ꯑꯗꯨꯒ ꯑꯊꯧꯕꯅ ꯍꯥꯏꯔꯤꯕꯗꯨ ꯇꯧꯔꯁꯤ ꯍꯥꯏꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯌꯥꯅꯔꯗꯨꯅ ꯑꯊꯧꯕꯒꯤ ꯈꯣꯡꯁꯥ 6 ꯄꯥꯟꯕ ꯅꯥꯀꯜ ꯑꯗꯨꯗꯒꯤ ꯈꯣꯡꯁꯥ ꯑꯃ ꯀꯛꯂꯒ ꯅꯤꯡꯊꯧꯈꯥꯕꯒꯤ ꯃꯅꯥꯛꯇ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯈꯣꯡꯁꯥ ꯑꯗꯨ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧꯈꯥꯕꯅ ꯃꯅꯥꯏ ꯑꯅꯤ ꯑꯗꯨꯗ ꯑꯊꯧꯕ ꯍꯥꯠꯄꯒꯤ ꯃꯅꯥ ꯑꯣꯏꯅ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯃ ꯄꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯑꯊꯧꯕꯗꯨ ꯎꯃꯪ ꯑꯗꯨꯗ ꯒ꯭ꯌꯥꯟ ꯃꯥꯡꯂꯒ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯟꯖꯥꯗꯨꯗ ꯋꯥꯡꯒꯣꯜ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯃꯣꯝꯕꯗꯨ ꯃꯅꯥꯏ ꯈꯔꯒ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯎꯃꯪ ꯑꯗꯨꯗ ꯁꯥ ꯊꯥꯟꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯊꯧꯕꯅ ꯎꯃꯪ ꯑꯗꯨꯗ ꯇꯥꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯃꯣꯝꯕꯅ ꯃꯍꯥꯛꯀ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯅꯥꯏꯁꯤꯡꯗ ꯏꯁꯤꯡ ꯈꯔ ꯄꯨꯍꯜꯂꯛꯇꯨꯅ ꯑꯊꯧꯕꯒꯤ ꯃꯀꯣꯛꯇ ꯏꯁꯤꯡ ꯈꯔ ꯊꯥꯕꯤꯗꯨꯅ ꯒ꯭ꯌꯥꯟ ꯂꯥꯛꯅꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯊꯧꯕꯁꯨ ꯒ꯭ꯌꯥꯟ ꯂꯥꯛꯂꯦ꯫ ꯑꯊꯧꯕꯅ ꯒ꯭ꯌꯥꯟ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯃꯣꯝꯕꯅ ꯑꯊꯧꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ "ꯏꯕꯨꯡꯉꯣ, ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ? ꯃꯐꯝ ꯑꯁꯤꯗ ꯅꯇꯣꯝꯇ ꯂꯩꯔꯝꯂꯤꯕ ꯑꯁꯤꯕꯨ ꯅꯪꯕꯨ ꯅꯪꯒꯤ ꯏꯃꯥꯒ ꯄꯥꯕꯒ ꯂꯥꯛꯃꯤꯟꯅꯗꯕ꯭ꯔꯣ?" ꯑꯊꯧꯕꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ "ꯑꯩꯒꯤ ꯃꯤꯡ ꯑꯊꯧꯕ ꯀꯧꯏ꯫ ꯑꯩꯒꯤꯗꯤ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯀꯅꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ." ꯑꯊꯧꯕꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨ ꯇꯥꯕꯗ ꯃꯆꯥ ꯂꯩꯖꯗꯕ ꯅꯤꯡꯊꯧ ꯃꯣꯝꯕꯗꯨ ꯑꯊꯧꯕꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯊꯧꯕꯕꯨ ꯃꯆꯥ ꯁꯛꯅ ꯌꯣꯛꯂꯒꯦ ꯈꯟꯗꯨꯅ
ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯗꯤ ꯏꯕꯨꯡꯉꯣ, ꯅꯍꯥꯛ ꯉꯁꯤꯗꯒꯤꯗꯤ ꯑꯩꯒ ꯂꯩꯔꯨꯔꯁꯤꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯃꯣꯝꯕꯅ ꯑꯊꯧꯕꯕꯨ ꯀꯣꯅꯨꯡꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯀꯣꯅꯨꯡ ꯌꯧꯔꯕꯗ ꯅꯤꯡꯊꯧ ꯃꯣꯝꯕꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯃꯍꯥꯔꯥꯅꯤꯗ ꯑꯊꯧꯕꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯣꯝꯕꯒꯤ ꯅꯨꯄꯤ ꯃꯍꯥꯔꯥꯅꯤ ꯑꯗꯨꯁꯨ ꯑꯊꯧꯕ ꯎꯕꯗ ꯃꯆꯥ ꯑꯃ ꯐꯪꯖꯔꯦ ꯈꯟꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯖꯩ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧ ꯃꯣꯝꯕꯒ ꯃꯍꯥꯔꯥꯅꯤ ꯑꯗꯨꯒꯅ ꯑꯊꯧꯕꯕꯨ ꯃꯆꯥ ꯁꯛꯅ ꯑꯃꯨꯛ ꯌꯣꯛꯈꯤꯔꯝꯃꯤ꯫ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯑꯊꯧꯕꯁꯨ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯂꯤ꯫ ꯅꯤꯡꯊꯧ ꯃꯣꯝꯕꯅ ꯑꯊꯧꯕꯗꯨ ꯔꯥꯖꯀꯨꯃꯥꯔ ꯑꯃꯅ ꯍꯩꯒꯗꯕ ꯃꯍꯩ ꯄꯨꯝꯅꯃꯛ ꯇꯝꯍꯟꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯊꯧꯕ ꯔꯥꯖꯀꯨꯃꯥꯔ ꯑꯃꯒꯤ ꯍꯩꯐꯝ ꯊꯣꯛꯄ ꯃꯍꯩ ꯄꯨꯝꯅꯃꯛ ꯍꯩꯔꯦ꯫ ꯂꯩꯕꯥꯛꯀꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯌꯦꯡꯁꯤꯟꯕꯗꯁꯨ ꯃꯄꯥ ꯃꯣꯝꯕꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯍꯧꯔꯛꯂꯤ꯫ ꯅꯤꯡꯊꯧ ꯃꯣꯝꯕꯁꯨ ꯑꯊꯧꯕꯅ ꯂꯩꯕꯥꯛꯀꯤ ꯊꯕꯛ ꯊꯧꯔꯝ ꯀꯌꯥꯗ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯂꯛꯄꯗꯨ ꯎꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯦꯟꯖꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯑꯊꯧꯕꯅ ꯅꯤꯡꯊꯧ ꯃꯣꯝꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯄꯥ ꯅꯤꯡꯊꯧ, ꯑꯩꯈꯣꯏꯅ ꯅꯤꯡꯊꯧꯈꯥꯕꯗ ꯂꯣꯏꯄꯣꯠ ꯀꯥꯔꯤꯕꯁꯦ ꯇꯣꯛꯂꯁꯤ꯫ ꯑꯩꯈꯣꯏꯅ ꯂꯣꯏꯄꯣꯠ ꯀꯥꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯄꯤꯛꯄ ꯂꯩꯕꯥꯛ ꯑꯁꯦ ꯀꯔꯤ ꯑꯃꯠꯇ ꯉꯥꯛ-ꯁꯦꯟꯕꯤꯕꯁꯨ ꯅꯠꯇꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯦ ꯐꯖꯅ ꯁꯦꯝꯒꯠ ꯁꯥꯒꯠꯄ ꯃꯇꯝ ꯑꯣꯏꯔꯦ꯫ ꯅꯤꯡꯊꯧ ꯃꯣꯝꯕꯁꯨ ꯑꯊꯧꯕꯒꯤ ꯋꯥꯗꯨ ꯌꯥꯅꯤꯡꯂꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ ꯏꯄꯥꯒꯤꯗꯤ ꯅꯪꯅ ꯐꯩ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯌꯥꯔꯦ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯃꯣꯝꯕꯒ ꯑꯊꯧꯕꯒ ꯍꯥꯏꯅꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧꯈꯥꯕꯒꯤ ꯂꯩꯕꯥꯛꯇ ꯂꯣꯏꯄꯣꯠ ꯀꯥꯕꯗꯨ ꯇꯣꯛꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯅꯤꯡꯊꯧꯈꯥꯕꯗꯨ ꯋꯥꯡꯒꯣꯜ ꯂꯩꯕꯥꯛꯅ ꯂꯣꯏꯄꯣꯠ ꯀꯥꯔꯛꯇꯕ ꯑꯗꯨꯗ ꯃꯅꯥꯏꯁꯤꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯏꯅꯥꯏꯁꯥ, ꯅꯈꯣꯏ ꯑꯃ ꯍꯧꯖꯤꯛꯃꯛ ꯋꯥꯡꯒꯣꯜ ꯂꯩꯕꯥꯛꯇ ꯆꯠꯂꯒ ꯂꯣꯏꯄꯣꯠ ꯀꯥꯔꯛꯇꯕꯒꯤ ꯃꯔꯝ ꯑꯗꯣ ꯑꯃꯨꯛꯇ ꯍꯪꯂꯨꯆꯣ꯫ ꯐꯒꯅꯤ ꯏꯅꯤꯡꯊꯧ, ꯑꯩ ꯍꯧꯖꯤꯛꯃꯛ ꯆꯠꯆꯔꯨꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯈꯥꯕꯒꯤ ꯃꯅꯥꯏ ꯑꯗꯨ ꯁꯒꯣꯜ ꯇꯣꯡꯂꯒ ꯋꯥꯡꯒꯣꯜ ꯂꯩꯕꯥꯛ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯄꯪꯂꯥꯞꯁꯨ ꯂꯥꯞꯇꯕꯅ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧꯈꯥꯕꯒꯤ ꯃꯅꯥꯏꯗꯨ ꯋꯥꯡꯒꯣꯜ ꯂꯩꯕꯥꯛ ꯌꯧꯔꯦ꯫ ꯋꯥꯡꯒꯣꯜ ꯂꯩꯕꯥꯛ ꯌꯧꯔꯕꯗ ꯅꯤꯡꯊꯧꯈꯥꯕꯒꯤ ꯃꯅꯥꯏ ꯑꯗꯨꯅ ꯅꯤꯡꯊꯧ ꯃꯣꯝꯕ ꯑꯃꯗꯤ ꯑꯊꯧꯕꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯏꯅꯤꯡꯊꯧ, ꯑꯩꯍꯥꯛꯁꯦ ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧꯈꯥꯕꯅ ꯋꯥꯡꯒꯣꯜ ꯂꯩꯕꯥꯛꯅ ꯂꯣꯏꯄꯣꯠ ꯀꯥꯔꯛꯇꯕꯒꯤ ꯃꯔꯝ ꯍꯪꯂꯨꯆꯣ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯊꯥꯔꯛꯄꯅꯤ꯫ ꯅꯤꯡꯊꯧꯈꯥꯕꯒꯤ ꯃꯅꯥꯏ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯊꯧꯕꯅ ꯑꯣꯏꯅ ꯐꯠ ꯈꯨꯝꯂꯛꯏ꯫ ꯑꯣ, ꯑꯗꯨꯒꯤ ꯑꯣꯏꯔꯕꯗꯤ ꯅꯈꯣꯏꯒꯤ ꯅꯤꯡꯊꯧꯈꯥꯕꯗ ꯑꯁꯨꯝꯅ ꯇꯝꯃꯨ꯫ ꯍꯧꯖꯤꯛꯇꯤ ꯋꯥꯡꯒꯣꯜ ꯂꯩꯕꯥꯛ ꯅꯈꯣꯏ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯈꯥꯗ ꯂꯩꯔꯔꯣꯏ꯫ ꯑꯩꯈꯣꯏ ꯏꯁꯥꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯉꯥꯛ ꯁꯦꯟꯗꯨꯅ ꯁꯦꯝꯒꯠ ꯁꯥꯒꯠꯆꯔꯒꯅꯤ꯫ ꯑꯗꯨꯅ ꯂꯣꯏꯄꯣꯠ ꯀꯥꯔꯛꯂꯔꯣꯏ꯫ ꯑꯊꯧꯕꯅ ꯑꯗꯨꯝꯅ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧꯈꯥꯕꯒꯤ ꯃꯅꯥꯏ ꯑꯗꯨ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛꯇ ꯍꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯧꯈꯥꯕꯗ ꯑꯊꯧꯕꯅ ꯍꯥꯏꯔꯛꯄ ꯋꯥꯔꯣꯜ ꯄꯨꯝꯕ ꯇꯝꯂꯝꯃꯤ꯫ ꯃꯅꯥꯏꯒꯤ ꯋꯥꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧꯈꯥꯕꯗꯨ ꯃꯍꯥꯛ ꯃꯁꯥꯃꯛ ꯋꯥꯡꯒꯣꯜ ꯂꯩꯕꯥꯛꯇ ꯆꯠꯂꯒ ꯋꯥꯔꯤ ꯁꯥꯟꯅꯔꯨꯔꯒꯦ ꯍꯥꯏꯅ ꯈꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯅꯤꯡꯊꯧꯈꯥꯕꯗꯨ ꯃꯍꯥꯛ ꯃꯇꯣꯝꯇ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯋꯥꯡꯒꯣꯜ ꯂꯩꯕꯥꯛ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯋꯥꯡꯒꯣꯜ ꯂꯩꯕꯥꯛ ꯌꯧꯔꯗꯨꯅ ꯅꯤꯡꯊꯧꯈꯥꯕꯗꯨ ꯀꯣꯅꯨꯡ ꯇꯝꯅ ꯆꯪꯂꯛꯂꯤ꯫ ꯃꯍꯥꯛꯅ ꯀꯣꯅꯨꯡ ꯑꯗꯨꯗ ꯆꯪꯂꯛꯄꯗ ꯑꯊꯧꯕꯒ ꯅꯤꯡꯊꯧ ꯃꯣꯝꯕꯒ ꯀꯣꯅꯨꯡꯒꯤ ꯗꯔꯕꯥꯔꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯧꯈꯥꯕ ꯆꯪꯂꯛꯄ ꯎꯕꯗ ꯅꯤꯡꯊꯧ ꯃꯣꯝꯕꯅ ꯅꯤꯡꯊꯧꯈꯥꯕꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯗꯨꯅ ꯗꯔꯕꯥꯔꯗ ꯀꯧꯁꯤꯟꯗꯨꯅ ꯐꯝꯍꯜꯂꯤ꯫ ꯅꯤꯡꯊꯧꯈꯥꯕꯗꯤ ꯑꯊꯧꯕ ꯎꯕꯗ ꯃꯍꯥꯛꯀꯤ ꯃꯅꯥꯏꯅ ꯇꯝꯂꯛꯂꯤꯕ ꯋꯥ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯐꯥꯊꯔꯒ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯅꯣꯛꯁꯤꯟꯅꯗꯨꯅ ꯅꯤꯡꯊꯧ ꯃꯣꯝꯕ ꯑꯃꯗꯤ ꯑꯊꯧꯕꯒ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯕꯨꯛꯅꯤꯡꯗꯗꯤ ꯑꯊꯧꯕꯁꯤ ꯀꯔꯝꯅ ꯍꯥꯠꯁꯤꯒꯦ ꯍꯥꯏꯅ ꯐꯠꯇꯕ ꯂꯧꯁꯤꯡ ꯈꯟꯕ ꯍꯧꯔꯕꯅꯤ꯫ ꯃꯍꯥꯛꯅ ꯈꯜꯂꯤꯕꯗꯨ ꯈꯪꯗꯕꯅ ꯅꯤꯡꯊꯧ ꯃꯣꯝꯕꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯑꯗꯨꯃꯛ ꯋꯥꯔꯤ ꯁꯥꯏ꯫ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧꯈꯥꯕꯅ ꯅꯤꯡꯊꯧ ꯃꯣꯝꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯇꯥꯎ, ꯑꯩꯈꯣꯏ ꯑꯅꯤ ꯎꯅꯈꯤꯗꯕꯁꯨ ꯀꯨꯏꯔꯦ꯫ ꯑꯗꯨꯅ ꯑꯩ ꯉꯁꯤꯗꯤ ꯅꯪꯒ ꯆꯥꯛ ꯄꯨꯟꯅ ꯆꯥꯃꯤꯟꯅꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯄꯣꯊꯥꯔꯨꯔꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯂꯥꯛꯂꯕꯅꯤ꯫ ꯅꯤꯡꯊꯧ ꯃꯣꯝꯕꯗꯤ ꯐꯠꯇꯕ ꯋꯥꯈꯜ ꯀꯔꯤꯁꯨ ꯈꯜꯂꯨꯕ ꯇꯧꯗꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ ꯌꯥꯏꯌꯦ ꯏꯇꯥꯎ, ꯉꯁꯤꯗꯤ ꯑꯩꯒꯤꯁꯤꯗ ꯍꯦꯛꯇ ꯂꯩꯔꯁꯤ꯫ ꯑꯗꯨ ꯏꯇꯥꯎ, ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ, ꯑꯁ꯭ꯋꯥꯏꯐꯥꯎꯗ ꯊꯣꯛꯂꯨꯁꯤ꯫ ꯍꯣꯏ ꯏꯇꯥꯎ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯈꯥꯕꯒ ꯅꯤꯡꯊꯧ ꯃꯣꯝꯕꯒꯗꯨ ꯀꯣꯅꯨꯡꯒꯤ ꯗꯔꯕꯥꯔ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯤ꯫ ꯀꯣꯅꯨꯡꯒꯤ ꯗꯔꯕꯥꯔꯗꯒꯤ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯅꯤꯡꯊꯧꯈꯥꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯇꯥꯎ, ꯑꯩꯁꯦ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯌꯥꯝꯅ ꯂꯨꯕ ꯊꯕꯛ ꯑꯃ ꯀꯥꯎꯔꯝꯃꯤ꯫ ꯍꯧꯖꯤꯛꯃꯛ ꯋꯥꯔꯝ ꯄꯨꯝꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯆꯤꯡꯂꯦꯟꯗ ꯈꯪꯍꯜꯍꯧꯗ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ꯫ ꯑꯗꯣ ꯋꯥꯔꯝ ꯑꯗꯨꯗꯗꯤ ꯑꯩ ꯆꯦ ꯑꯃꯗ ꯏꯖꯔꯒꯦ꯫ ꯏꯇꯥꯎꯒꯤ ꯊꯥꯖꯕ ꯌꯥꯕ ꯏꯅꯥꯏ ꯑꯃꯔ ꯅꯠꯇ꯭ꯔꯒ ꯏꯇꯥꯎꯒꯤ ꯏꯆꯥꯅꯨꯄꯥ ꯑꯊꯧꯕꯔ ꯀꯔꯤꯅꯣ ꯑꯃ ꯍꯧꯖꯤꯛꯃꯛ ꯆꯦꯗꯨ ꯄꯨꯔꯒ ꯏꯆꯥꯅꯨꯄꯥꯗ ꯑꯃꯨꯛꯇ ꯌꯧꯍꯟꯕꯤꯔꯨꯆꯣ꯫ ꯅꯤꯡꯊꯧꯈꯥꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯃꯣꯝꯕꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫
ꯐꯔꯦ, ꯏꯇꯥꯎꯒꯤ ꯋꯥꯔꯣꯜ ꯑꯗꯨ ꯏꯕꯤꯔꯣ, ꯑꯩ ꯏꯆꯥꯅꯨꯄꯥ ꯑꯊꯧꯕ ꯑꯣꯏꯅ ꯍꯦꯛꯇ ꯊꯥꯔꯒꯦ꯫ ꯅꯤꯡꯊꯧꯈꯥꯕꯗꯤ ꯅꯤꯡꯊꯧꯃꯣꯝꯕꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨ ꯇꯥꯕꯗ ꯃꯥꯒꯤ ꯐꯠꯇꯕ ꯂꯧꯁꯤꯡ ꯑꯗꯨ ꯃꯥꯏ ꯄꯥꯛꯂꯅꯤ ꯈꯟꯗꯨꯅ ꯍꯔꯥꯎꯅ ꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ ꯏꯇꯥꯎ, ꯑꯗꯨꯅꯕꯨ ꯐꯔꯦ, ꯏꯆꯥꯅꯨꯄꯥ ꯆꯤꯡꯂꯦꯟꯒ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯁꯛ ꯈꯪꯅꯖꯅꯅꯕ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯈꯥꯕꯅ ꯆꯦ ꯑꯃꯗ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯏꯔꯕ ꯃꯇꯨꯡꯗ ꯆꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯤꯔꯤꯕ ꯈꯨꯗꯣꯞ ꯑꯗꯨꯒ ꯈꯥꯎ ꯃꯆꯥ ꯑꯃꯗ ꯄꯨꯂꯞ ꯍꯥꯞꯆꯤꯜꯂꯝꯃꯤ, ꯑꯗꯨꯒ ꯈꯥꯎ ꯃꯆꯥ ꯑꯗꯨ ꯅꯤꯡꯊꯧꯃꯣꯝꯕꯗ ꯄꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯃꯣꯝꯕꯅ ꯈꯥꯎ ꯃꯆꯥ ꯑꯗꯨ ꯂꯧꯔꯕ ꯃꯇꯨꯡꯗ ꯑꯊꯧꯕ ꯀꯧꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯕꯨꯡꯉꯣ, ꯅꯪ ꯍꯧꯖꯤꯛꯃꯛ ꯅꯤꯡꯊꯧꯈꯥꯕꯒꯤ ꯂꯩꯕꯥꯛꯇ ꯆꯠꯇꯨꯅ ꯃꯁꯤꯒꯤ ꯈꯥꯎ ꯃꯆꯥ ꯑꯁꯦ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯆꯤꯡꯂꯦꯟꯗ ꯑꯃꯨꯛꯇ ꯄꯤꯔꯨꯆꯣ꯫ ꯈꯥꯎꯁꯤ ꯍꯦꯛ ꯐꯪꯕꯒ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯍꯟꯒꯗꯕꯅꯤ꯫ ꯃꯄꯥ ꯅꯤꯡꯊꯧꯅ ꯄꯤꯔꯛꯄꯅꯤ, ꯋꯥꯔꯣꯜ ꯄꯨꯝꯕ ꯆꯦ ꯑꯁꯤꯗ ꯂꯣꯏꯅ ꯏꯔꯛꯂꯕꯅꯤ ꯍꯥꯏꯗꯨꯅ ꯅꯍꯥꯛꯅ ꯇꯝꯃꯨ꯫ ꯐꯒꯅꯤ ꯏꯄꯥ ꯅꯤꯡꯊꯧ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯊꯧꯕꯅ ꯈꯥꯎ ꯃꯆꯥ ꯑꯗꯨ ꯅꯤꯡꯊꯧꯃꯣꯝꯕꯗꯒꯤ ꯂꯧꯔꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯦ꯫ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯕ ꯃꯇꯨꯡꯗ ꯑꯊꯧꯕꯅ ꯑꯁꯨꯝꯅ ꯈꯜꯂꯛꯏ꯫ ꯃꯁꯤꯒꯤ ꯅꯤꯡꯊꯧꯈꯥꯕ ꯍꯥꯏꯕ ꯃꯤꯐꯠꯇꯁꯦ ꯊꯥꯖꯕ ꯌꯥꯕ ꯃꯤ ꯅꯠꯇꯦ꯫ ꯃꯥꯅ ꯑꯩ ꯃꯁꯛ ꯈꯪꯗ꯭ꯔꯕꯁꯨ ꯑꯩꯅꯗꯤ ꯃꯥꯕꯨ ꯈꯪꯉꯤ ꯍꯥꯏꯕꯁꯦ ꯃꯍꯥꯛ ꯈꯪꯗ꯭ꯔꯕ ꯃꯥꯜꯂꯦ꯫ ꯑꯩ ꯆꯦꯛꯁꯤꯟꯗꯕ ꯌꯥꯗꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯑꯊꯧꯕ ꯃꯈ꯭ꯋꯥꯡꯗ ꯊꯥꯡꯁꯥꯡ ꯑꯃꯒ ꯈꯥꯎ ꯃꯆꯥ ꯑꯃꯒ ꯄꯨꯟꯅ ꯌꯦꯞꯁꯤꯜꯂꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯁꯒꯣꯜꯗ ꯇꯣꯡꯗꯨꯅ ꯅꯤꯡꯊꯧꯈꯥꯕꯒꯤ ꯂꯩꯄꯥꯛ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧꯈꯥꯕꯒꯤ ꯂꯩꯄꯥꯛ ꯑꯗꯨ ꯌꯧꯕꯗ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯟꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯇꯥꯁꯤꯟꯈꯤꯕ ꯑꯗꯨꯗꯗꯤ ꯑꯊꯧꯕ ꯑꯁꯨꯝꯅ ꯈꯜꯂꯛꯂꯦ꯫ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯟꯈ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ꯫ ꯃꯕꯨꯛ ꯐꯠꯇꯕ ꯅꯤꯡꯊꯧꯈꯥꯕꯅꯤ, ꯑꯃꯝꯕꯁꯤꯗ ꯀꯔꯤ ꯂꯥꯂꯣꯡ ꯁꯤꯜꯂꯝꯒꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗꯦ꯫ ꯑꯗꯨꯅ ꯑꯩ ꯉꯁꯤꯗꯤ ꯃꯥꯒꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯆꯪꯂꯔꯣꯏꯒꯦ꯫ ꯍꯌꯦꯡ ꯑꯌꯨꯛ ꯅꯣꯡꯉꯥꯜꯂꯛꯂꯕ ꯀꯥꯟꯗ ꯑꯣꯏꯅ ꯑꯩ ꯆꯪꯂꯒꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯑꯊꯧꯕꯗꯨ ꯂꯩꯀꯣꯜ ꯑꯃꯗ ꯆꯪꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯐꯝ ꯆꯥꯕ ꯑꯃ ꯌꯦꯡꯂꯒ ꯃꯍꯥꯛꯅ ꯁꯒꯣꯜ ꯑꯗꯨ ꯄꯨꯟꯗꯨꯅ ꯊꯅꯝꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯎꯈꯥ ꯑꯃꯗ ꯄꯣꯊꯥꯗꯨꯅ ꯑꯍꯤꯡ ꯑꯗꯨ ꯂꯦꯜꯂꯝꯃꯤ꯫ ꯃꯊꯪ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛ ꯑꯉꯟꯕꯅꯤ꯫ ꯅꯤꯡꯊꯧꯈꯥꯕꯒꯤ ꯃꯆꯥꯅꯨꯄꯤ ꯁꯅꯥꯇꯣꯝꯕꯤꯗꯨ ꯃꯇꯥꯁꯤꯡꯒ ꯂꯣꯏꯅꯅ ꯑꯊꯧꯕꯅ ꯑꯍꯤꯡ ꯌꯥꯔꯦꯛꯂꯤꯕ ꯂꯩꯀꯣꯜ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯛꯄꯗ ꯑꯊꯧꯕꯅ ꯂꯩꯀꯣꯜ ꯑꯗꯨꯒꯤ ꯎꯈꯥ ꯑꯃꯗ ꯏꯆꯦꯁꯤꯡꯅ ꯇꯨꯝꯗꯨꯅ ꯂꯩꯕꯗꯨ ꯃꯈꯣꯏꯅ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯁꯅꯥꯇꯣꯝꯕꯤꯅ ꯃꯇꯥꯁꯤꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯁꯨꯝꯅ ꯍꯪꯂꯛꯏ꯫ ꯏꯇꯥꯁꯥ, ꯑꯁꯤꯗ ꯅꯨꯄꯥ ꯑꯃ ꯇꯨꯝꯂꯒ ꯂꯩꯔꯤꯁꯤꯕꯨ ꯀꯅꯥꯅꯣ? ꯅꯈꯣꯏꯕꯨ ꯈꯪꯕ꯭ꯔꯥ? ꯃꯅꯥꯛꯇ ꯁꯒꯣꯜ ꯑꯃꯁꯨ ꯄꯨꯜꯂꯒ ꯂꯩꯌꯦ꯫ ꯈꯪꯗꯦ ꯏꯇꯥ, ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯍꯧꯗꯣꯛꯂꯒ ꯍꯪꯂꯨꯁꯤꯔꯥ? ꯍꯧꯗꯣꯛꯈꯤꯔꯣꯏꯁꯦ꯫ ꯑꯐꯕ ꯃꯤꯔꯥ ꯐꯠꯇꯕ ꯃꯤꯔꯥ ꯍꯥꯏꯕꯁꯨ ꯈꯪꯗꯦ꯫ ꯃꯥꯅ ꯍꯧꯒꯠꯂꯛꯇ꯭ꯔꯤꯉꯩꯗ ꯑꯩꯈꯣই ꯃꯥꯒꯤ ꯃꯁꯥꯗ ꯀꯔꯤ ꯀꯔꯤ ꯌꯥꯎꯏ ꯍꯥꯏꯕꯗꯨ ꯌꯦꯡꯂꯒ ꯃꯥꯕꯨ ꯍꯥꯟꯅ ꯈꯪꯗꯣꯛꯅꯕ ꯇꯧꯁꯦ꯫ ꯍꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯇꯣꯝꯕꯤꯒ ꯃꯍꯥꯛꯀꯤ ꯃꯇꯥꯁꯤꯡꯒꯗꯣ ꯑꯊꯧꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯑꯊꯧꯕꯒꯤ ꯃꯁꯥꯗ ꯀꯔꯤ ꯀꯔꯤ ꯌꯥꯎꯏ ꯍꯥꯏꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯑꯁꯨꯝ ꯌꯦꯡꯕꯗ ꯑꯊꯧꯕꯒꯤ ꯃꯈ꯭ꯋꯥꯡꯗ ꯊꯥꯡꯁꯥꯡ ꯑꯃꯒ ꯈꯥꯎ ꯃꯆꯥ ꯑꯃꯒ ꯌꯦꯞꯇꯨꯅ ꯄꯨꯔꯛꯄꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯀꯔꯤꯅꯣ ꯃꯥꯅ ꯊꯥꯡꯁꯥꯡ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯈꯥꯎ ꯃꯆꯥ ꯑꯃ ꯌꯦꯞꯂꯤꯕꯁꯤꯅ? ꯑꯁꯤ ꯈꯟꯗꯨꯅ ꯁꯅꯥꯇꯣꯝꯕꯤꯅ ꯈꯥꯎ ꯃꯆꯥ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯥꯎ ꯃꯆꯥ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯕꯗ ꯅꯤꯡꯊꯧꯈꯥꯕꯒꯤ ꯈꯨꯗꯣꯞꯇꯨ ꯆꯦ ꯑꯃꯒ ꯌꯥꯎꯔꯝꯃꯤ꯫ ꯑꯦ, ꯁꯤꯗꯤ ꯏꯄꯥ ꯅꯤꯡꯊꯧꯒꯤ ꯈꯨꯗꯣꯞꯅꯤ꯫ ꯆꯦ ꯃꯆꯦꯠ ꯑꯁꯤꯅ ꯀꯔꯤ ꯏꯔꯤꯕꯖꯥꯠꯅꯣ? ꯑꯁꯤ ꯈꯟꯗꯨꯅ ꯁꯅꯥꯇꯣꯝꯕꯤꯅ ꯆꯦ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯀꯔꯤ ꯏꯔꯤꯕꯅꯣ ꯍꯥꯏꯅ ꯌꯦꯡꯂꯝꯃꯤ꯫ ꯆꯦ ꯑꯗꯨꯗ ꯑꯁꯨꯝꯅ ꯏꯔꯝꯃꯤ꯫ ꯏꯄꯥꯒꯤ ꯆꯤꯡꯂꯦꯟ, ꯅꯨꯄꯥ ꯑꯁꯦ ꯅꯤꯡꯊꯧꯃꯣꯝꯕꯒꯤ ꯃꯆꯥꯅꯨꯄꯥꯅꯤ꯫ ꯅꯨꯄꯥ ꯑꯁꯤꯅ ꯑꯩꯈꯣꯏꯗ ꯑꯌꯦꯠ ꯑꯄꯟ ꯃꯌꯥꯝ ꯑꯃ ꯄꯤꯔꯛꯀꯗꯧꯔꯤ꯫ ꯑꯗꯨꯅ ꯅꯨꯄꯥ ꯑꯁꯦ ꯅꯪꯒꯤ ꯅꯅꯥꯛ ꯍꯦꯛ ꯌꯧꯔꯛꯄꯒ ꯅꯪꯅ ꯃꯍꯥꯛꯄꯨ ꯍꯥꯠꯇꯣꯛꯎ꯫ ꯆꯦ ꯑꯁꯤꯗ ꯏꯔꯤꯕꯁꯦ ꯑꯩꯍꯥꯛꯅ ꯏꯕꯅꯤ ꯍꯥꯏꯕ ꯆꯞ ꯆꯥꯅ ꯈꯪꯅꯅꯕꯒꯤꯗꯃꯛ ꯑꯩꯒꯤ ꯈꯨꯗꯣꯞ ꯑꯗꯨꯁꯨ ꯍꯥꯞꯈꯤꯕꯅꯤ꯫ ꯏꯔꯝꯂꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯁꯅꯥꯇꯣꯝꯕꯤ ꯌꯥꯝꯅ ꯉꯛꯂꯝꯃꯤ, ꯑꯗꯨꯒ ꯑꯊꯧꯕꯒꯤ ꯈꯟꯕꯗꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯃꯍꯥꯛ ꯉꯥꯏꯍꯥꯛ ꯎꯪꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯁꯅꯥꯇꯣꯝꯕꯤꯅ ꯃꯇꯥꯁꯤꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯇꯥꯁꯥ, ꯑꯩ ꯅꯨꯄꯥ ꯑꯁꯤ ꯀꯟꯗꯕ ꯌꯥꯗꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯇꯣꯝꯕꯤꯅ ꯑꯊꯧꯕꯅ ꯇꯨꯝꯂꯤꯕ ꯎꯈꯥ ꯑꯗꯨꯋꯥꯏꯗ ꯇꯥꯕ ꯎꯅꯥ ꯑꯄꯥꯛꯄ ꯑꯃ ꯈꯣꯡꯀꯠꯂꯒ ꯆꯩꯇꯦꯛ ꯑꯃꯅ ꯈꯣꯠꯇꯨꯅ ꯎꯅꯥ ꯑꯗꯨꯗ ꯑꯁꯨꯝꯅ ꯏꯔꯝꯃꯤ꯫ ꯏꯄꯥꯒꯤ ꯆꯤꯡꯂꯦꯟ, ꯅꯨꯄꯥ ꯑꯁꯦ ꯇꯨꯕꯨꯝ ꯅꯥꯝꯃ ꯁꯣꯛꯄ ꯌꯥꯗꯦ꯫ ꯅꯨꯄꯥ ꯑꯁꯤꯅ ꯅꯪꯒꯤ ꯅꯅꯥꯛ ꯍꯦꯛ ꯌꯧꯔꯛꯄꯒ ꯅꯆꯟꯅꯨꯄꯤ ꯁꯅꯥꯇꯣꯝꯕꯤꯒ ꯂꯨꯍꯣꯡꯕꯤꯒꯗꯕꯅꯤ꯫ ꯎꯅꯥ ꯑꯁꯤꯗ ꯏꯔꯤꯕꯁꯦ ꯏꯄꯥꯅ ꯏꯕꯅꯤ ꯊꯥꯖꯅꯕꯒꯤꯗꯃꯛ ꯏꯄꯥꯒꯤ ꯈꯨꯗꯣꯞ ꯑꯗꯨꯁꯨ ꯍꯥꯞꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯏꯕ ꯂꯣꯏꯔꯕꯗ ꯁꯅꯥꯇꯣꯝꯕꯤꯅ ꯃꯄꯥꯅ ꯏꯔꯛꯄ ꯆꯦ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯎꯅꯥ ꯑꯗꯨꯒ ꯃꯄꯥꯒꯤ ꯈꯨꯗꯣꯞ ꯑꯗꯨꯒ ꯈꯥꯎ ꯃꯆꯥ ꯑꯗꯨꯗ ꯍꯥꯞꯆꯤꯟꯗꯨꯅ ꯊꯅꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯃꯇꯥꯁꯤꯡꯒ ꯂꯣꯏꯅꯅ ꯂꯩꯀꯣꯜ ꯑꯗꯨꯗꯒꯤ ꯊꯣꯛꯇꯨꯅ ꯀꯣꯅꯨꯡ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ꯫
ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯊꯧꯕꯁꯨ ꯃꯤꯀꯞ ꯊꯣꯔꯛꯇꯨꯅ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯑꯗꯨ ꯇꯣꯡꯂꯒ ꯂꯩꯀꯣꯜ ꯑꯗꯨꯗꯒꯤ ꯊꯣꯔꯛꯇꯨꯅ ꯅꯤꯡꯊꯧꯈꯥꯕꯒꯤ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯈꯥꯕꯒꯤ ꯀꯣꯅꯨꯡ ꯌꯧꯔꯕꯗ ꯑꯊꯧꯕꯅ ꯃꯅꯥꯏ ꯑꯃꯗ ꯍꯪꯂꯒ ꯆꯤꯡꯂꯦꯟꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯂꯛꯂꯤ꯫ ꯆꯤꯡꯂꯦꯟꯒꯤ ꯃꯅꯥꯛ ꯌꯧꯔꯕꯗ ꯑꯊꯧꯕꯅ ꯈꯥꯎ ꯃꯆꯥ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯃꯄꯥ ꯈꯥꯕꯅ ꯃꯉꯣꯟꯗ ꯁꯤꯟꯅꯧ ꯍꯥꯏꯅ ꯄꯤꯔꯛꯄꯅꯤ ꯍꯥꯏꯗꯨꯅ ꯈꯥꯎ ꯃꯆꯥ ꯑꯗꯨ ꯆꯤꯡꯂꯦꯟꯗ ꯁꯤꯟꯅꯔꯝꯃꯤ꯫ ꯆꯤꯡꯂꯦꯟ ꯈꯥꯎ ꯃꯆꯥ ꯑꯗꯨꯗꯒꯤ ꯎꯅꯥ ꯑꯗꯨ ꯂꯧꯊꯣꯛꯂꯕ ꯃꯇꯨꯡꯗ ꯎꯅꯥ ꯑꯗꯨꯗ ꯏꯔꯤꯕꯁꯤꯡ ꯑꯗꯨ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯄꯥꯒꯤ ꯈꯨꯗꯣꯞ ꯑꯗꯨꯁꯨ ꯂꯧꯊꯣꯛꯇꯨꯅ ꯑꯃꯨꯛ ꯍꯟꯖꯤꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯤꯡꯂꯦꯟꯅ ꯎꯅꯥ ꯑꯗꯨꯗ ꯏꯔꯤꯕ ꯑꯗꯨ ꯑꯃꯨꯛ ꯌꯦꯡ ꯈꯨꯗꯣꯞꯇꯨꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯊꯧꯕꯕꯨ ꯇꯔꯥꯝꯅ ꯑꯣꯛꯇꯨꯅ ꯀꯣꯅꯨꯡꯒꯤ ꯗꯔꯕꯥꯔꯗ ꯐꯝꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯈꯨꯗꯛ ꯑꯗꯨꯗ ꯑꯊꯧꯕꯒ ꯁꯅꯥꯇꯣꯝꯕꯤꯒ ꯂꯨꯍꯣꯡꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯋꯥꯡꯒꯣꯜ ꯂꯩꯕꯥꯛꯇ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝ ꯑꯣꯏꯔꯕ ꯐꯥꯎꯕ ꯑꯊꯧꯕ ꯍꯜꯂꯛꯇꯕ ꯑꯗꯨꯗ ꯅꯤꯡꯊꯧꯃꯣꯝꯕꯗꯨ ꯄꯥꯈꯠꯂꯗꯨꯅ ꯅꯤꯡꯊꯧꯈꯥꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯇꯥꯎ, ꯏꯆꯥꯅꯨꯄꯥ ꯑꯊꯧꯕꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤꯕꯁꯤꯕꯨ ꯀꯩꯗꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ? ꯅꯤꯡꯊꯧꯈꯥꯕꯗꯨ ꯅꯤꯡꯊꯧꯃꯣꯝꯕꯅ ꯆꯤꯡꯅꯗꯅꯕ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ ꯍꯦꯔ ꯏꯇꯥꯎ, ꯑꯩꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯇꯥꯎꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯁꯤꯗꯤ ꯏꯇꯥꯎꯒꯤ ꯏꯆꯥꯅꯨꯄꯥꯗꯨꯁꯨ ꯑꯩꯒꯤ ꯏꯆꯥ ꯆꯤꯡꯂꯦꯟꯒ ꯁꯛꯈꯪ ꯃꯥꯏꯈꯪꯅꯗꯅ ꯑꯩꯒꯤ ꯂꯩꯕꯥꯛꯇ ꯃꯈꯣꯏ ꯑꯅꯤ ꯀꯣꯏꯀꯣꯏ ꯀꯣꯏꯗꯨꯅ ꯂꯩꯔꯝꯈꯤꯒꯅꯤꯌꯦ ꯑꯗꯨꯅꯅꯤ꯫ ꯅꯤꯡꯊꯧꯈꯥꯕꯗꯨ ꯃꯄꯨꯛꯅꯤꯡꯗꯗꯤ ꯃꯆꯥꯅꯨꯄꯥ ꯆꯤꯡꯂꯦꯟꯅ ꯑꯊꯧꯕ ꯍꯥꯠꯂꯝꯂꯒꯅꯤ ꯑꯗꯨꯅ ꯍꯜꯂꯛꯇ꯭ꯔꯤꯕꯅꯤ ꯈꯟꯗꯨꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯂꯩꯕꯥꯛꯇ ꯊꯨꯅ ꯍꯟꯗ꯭ꯔꯤꯕ ꯑꯁꯤꯁꯨ ꯅꯤꯡꯊꯧꯃꯣꯝꯕꯅ ꯆꯤꯡꯅꯈꯤꯅꯤ ꯈꯟꯗꯨꯅ ꯊꯑꯣꯏꯅ ꯂꯩꯊꯣꯛꯂꯤꯕꯅꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧꯈꯥꯕꯅ ꯅꯤꯡꯊꯧꯃꯣꯝꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯇꯥꯎ, ꯑꯩ ꯍꯜꯂꯒꯦ꯫ ꯑꯩ ꯍꯦꯛ ꯌꯧꯕꯒ ꯏꯇꯥꯎꯒꯤ ꯏꯆꯥꯅꯨꯄꯥꯗꯨꯁꯨ ꯊꯥꯔꯛꯂꯒꯦ꯫ ꯐꯔꯦ ꯏꯇꯥꯎ, ꯑꯗꯨꯗꯤ ꯑꯩ ꯂꯩꯍꯧꯔꯒꯦꯀꯣ꯫ ꯍꯣꯏ ꯏꯇꯥꯎ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯈꯥꯕꯗꯨ ꯁꯒꯣꯜ ꯇꯣꯡꯂꯒ ꯃꯥꯒꯤ ꯂꯩꯕꯥꯛꯇ ꯍꯔꯥꯎꯅ ꯂꯥꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯈꯥꯕꯅ ꯃꯍꯥꯛꯀꯤ ꯂꯩꯕꯥꯛ ꯌꯧꯔꯛꯄꯗ ꯃꯆꯥꯅꯨꯄꯤ ꯁꯅꯥꯇꯣꯝꯕꯤꯗꯨ ꯑꯊꯧꯕꯒ ꯂꯨꯍꯣꯡꯕ ꯂꯣꯏꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯗꯨ ꯎꯕꯗ ꯅꯤꯡꯊꯧꯈꯥꯕꯗꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯨꯗꯛ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥ ꯆꯤꯡꯂꯦꯟꯕꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯀꯧꯁꯤꯟꯗꯨꯅ ꯁꯥꯎꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯏꯄꯥꯒꯤ ꯆꯤꯡꯂꯦꯟ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯝꯂꯤꯕꯁꯦ? ꯅꯪꯅ ꯅꯨꯄꯥ ꯑꯁꯤꯒ ꯏꯆꯥꯅꯨꯄꯤꯒ ꯂꯨꯍꯣꯡꯂꯝꯂꯤꯕ ꯑꯁꯤꯕꯨ ꯅꯪꯅ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕꯔꯥ? ꯆꯤꯡꯂꯦꯟꯗꯤ ꯀꯔꯤꯁꯨ ꯈꯪꯗꯕꯅꯤꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ ꯀꯔꯤꯅꯣ ꯏꯄꯥꯅ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ? ꯅꯨꯄꯥ ꯑꯁꯤ ꯍꯦꯛ ꯌꯧꯔꯛꯄꯒ ꯏꯆꯥꯅꯨꯄꯤ ꯁꯅꯥꯇꯣꯝꯕꯤꯒ ꯂꯨꯍꯣꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯏꯄꯥꯅ ꯅꯨꯄꯥ ꯑꯁꯤꯗ ꯑꯏꯕ ꯆꯦꯔꯣꯜ ꯄꯨꯍꯜꯂꯛꯂꯤꯕ ꯅꯠꯇ꯭ꯔꯥ? ꯃꯗꯨꯃꯛꯅꯤ ꯅꯆꯥꯅ ꯇꯧꯖꯔꯤꯕꯁꯦ꯫ ꯆꯤꯡꯂꯦꯟꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯈꯥꯕꯗꯨ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ꯫ ꯀꯩꯅꯣꯅꯦ ꯃꯥꯅ ꯍꯥꯏꯔꯤꯁꯤꯕꯣ? ꯑꯩꯅ ꯍꯥꯏꯕꯅ ꯑꯃ, ꯃꯥꯅ ꯇꯧꯔꯝꯕꯅ ꯑꯃ꯫ ꯑꯁꯤ ꯈꯟꯗꯨꯅ ꯅꯤꯡꯊꯧꯈꯥꯕꯅ ꯃꯆꯥꯅꯨꯄꯥ ꯆꯤꯡꯂꯦꯟꯗ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯐꯔꯦ ꯐꯔꯦ, ꯑꯩꯅ ꯄꯤꯈꯤꯕ ꯑꯏꯕ ꯑꯗꯨꯒ ꯑꯩꯒꯤ ꯈꯨꯗꯣꯞ ꯑꯗꯨꯒ ꯄꯨꯊꯣꯔꯛꯎ꯫ ꯃꯄꯥ ꯈꯥꯕꯅ ꯑꯗꯨꯝꯅ ꯍꯥꯏꯔꯕ ꯑꯗꯨꯗ ꯆꯤꯡꯂꯦꯟꯅ ꯎꯅꯥ ꯑꯗꯨꯒ ꯃꯄꯥꯒꯤ ꯈꯨꯗꯣꯞ ꯑꯗꯨꯒ ꯄꯨꯊꯣꯛꯇꯨꯅ ꯃꯄꯥꯗ ꯄꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯈꯥꯕꯅ ꯎꯅꯥꯗꯨ ꯎꯕꯗ ꯃꯍꯥꯛꯅ ꯄꯤꯈꯤꯕꯗꯨ ꯅꯠꯇꯦ ꯍꯥꯏꯕ ꯑꯗꯨꯝ ꯈꯪꯂꯦ꯫ ꯃꯍꯥꯛꯅ ꯎꯅꯥ ꯑꯗꯨꯗ ꯀꯔꯤ ꯏꯔꯤꯕꯅꯣ ꯍꯥꯏꯅ ꯌꯦꯡꯂꯝꯃꯤ꯫ ꯎꯅꯥ ꯑꯗꯨꯗ ꯏꯔꯝꯂꯤꯕ ꯑꯗꯨ ꯎꯕꯗ ꯃꯍꯥꯛ ꯍꯦꯟꯅ ꯁꯥꯎꯅꯤꯡꯈ꯭ꯔꯦ꯫ ꯑꯣ, ꯃꯣꯝꯕꯒꯤ ꯃꯆꯥ ꯑꯁꯤꯅ ꯑꯩꯅ ꯏꯈꯤꯕ ꯆꯦ ꯑꯗꯨ ꯐꯥꯛꯇꯣꯛꯂꯒ ꯁꯣꯏꯗꯅ ꯌꯦꯡꯂꯝꯕ ꯇꯥꯏ꯫ ꯑꯗꯨꯅꯅꯤ ꯃꯍꯥꯛꯅ ꯆꯦ ꯑꯗꯨꯒ ꯎꯅꯥ ꯑꯁꯤꯒ ꯑꯣꯟꯊꯣꯛꯅꯔꯤꯕ ꯑꯁꯤ꯫ ꯐꯔꯦ, ꯋꯥꯐꯝ ꯑꯁꯦ ꯏꯆꯥꯅꯨꯄꯥ ꯆꯤꯡꯂꯦꯟꯗꯁꯨ ꯈꯪꯍꯜꯂꯔꯣꯏ꯫ ꯑꯩ ꯍꯧꯖꯤꯛꯃꯛ ꯃꯍꯥꯛꯄꯨ ꯍꯥꯠꯅꯅꯕ ꯂꯥꯂꯣꯡ ꯑꯃ ꯁꯤꯟꯗꯕ ꯌꯥꯗꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯅꯤꯡꯊꯧꯈꯥꯕꯅ ꯃꯆꯥꯅꯨꯄꯥ ꯆꯤꯡꯂꯦꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯕꯨꯡꯉꯣ, ꯅꯆꯟꯅꯨꯄꯤꯒꯤ ꯌꯨꯝꯕꯥꯟ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯅꯅꯕ ꯅꯆꯟꯅꯨꯄꯤ ꯁꯅꯥꯇꯣꯝꯕꯤꯒ ꯑꯊꯧꯕꯒꯗꯣ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯋꯥꯡ ꯊꯪꯕꯗ ꯂꯩꯔꯤꯕ ꯂꯥꯏꯁꯪ ꯑꯗꯨꯗ ꯆꯠꯂꯒ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯀꯠꯂꯨꯆꯣ ꯍꯥꯏꯗꯨꯅ ꯅꯍꯥꯛꯅ ꯈꯔ ꯍꯥꯏꯌꯨ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯤꯡꯊꯧꯈꯥꯕꯗꯨ ꯊꯣꯛꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧꯈꯥꯕꯅ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯤꯡꯂꯦꯟꯅ ꯑꯊꯧꯕꯒ ꯁꯅꯥꯇꯣꯝꯕꯤꯒꯗꯣ ꯂꯩꯄꯥꯛ ꯑꯗꯨꯒꯤ ꯑꯋꯥꯡ ꯊꯪꯕꯗ ꯂꯩꯕ ꯂꯥꯏꯁꯪ ꯑꯗꯨꯗ ꯀꯔꯤ ꯀꯔꯤꯅꯣ ꯄꯣꯠꯂꯝ ꯈꯔ ꯀꯠꯅꯅꯕ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯃꯈꯣꯏꯅ ꯆꯪꯒꯗꯧꯔꯤꯕ ꯂꯥꯏꯁꯪ ꯑꯗꯨꯗ ꯅꯤꯡꯊꯧꯈꯥꯕꯅ ꯃꯅꯥꯏ ꯑꯅꯤ ꯅꯦꯛꯇꯨꯅ ꯂꯥꯏꯁꯪ ꯑꯗꯨꯗ ꯆꯪꯂꯛꯄ ꯅꯨꯄꯥ ꯑꯗꯨ ꯍꯥꯠꯂꯨ ꯍꯥꯏꯗꯨꯅ ꯍꯥꯟꯅꯅ ꯂꯥꯂꯣꯡ ꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯕꯅꯤ꯫ ꯆꯤꯡꯂꯦꯟꯒ ꯑꯊꯧꯕꯒ ꯁꯅꯥꯇꯣꯝꯕꯤꯒ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯈꯪꯗꯕꯅꯤꯅ ꯂꯥꯏꯁꯪ ꯑꯗꯨ ꯇꯝꯅ ꯑꯗꯨꯃꯛ ꯂꯥꯛꯂꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯅꯤꯡꯊꯧꯃꯣꯝꯕꯅ ꯑꯊꯧꯕꯕꯨ ꯍꯜꯂꯛꯃꯟꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯏꯕ ꯆꯦꯔꯣꯜ ꯑꯃ ꯄꯤꯔꯒ ꯃꯅꯥꯏ ꯑꯃ ꯑꯊꯧꯕꯒꯤ ꯃꯅꯥꯛꯇ ꯊꯥꯔꯛꯄꯗꯨ ꯃꯈꯣꯏ ꯑꯍꯨꯝꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯊꯧꯕ ꯎꯕꯗ ꯅꯤꯡꯊꯧꯃꯣꯝꯕꯒꯤ ꯃꯅꯥꯏ ꯑꯗꯨꯅ ꯃꯍꯥꯛꯅ ꯇꯣꯡꯂꯛꯄ ꯁꯒꯣꯜ ꯑꯗꯨ ꯈꯥꯝꯂꯒ ꯑꯊꯧꯕꯗ ꯆꯦꯔꯣꯜ ꯑꯗꯨ ꯄꯤꯔꯝꯃꯤ꯫ ꯑꯊꯧꯕꯅ ꯆꯦꯔꯣꯜ ꯑꯗꯨ ꯃꯅꯥꯏ ꯑꯗꯨꯗꯒꯤ ꯂꯧꯔꯕ ꯃꯇꯨꯡꯗ ꯍꯥꯡꯗꯣꯛꯇꯨꯅ ꯆꯤꯡꯂꯦꯟꯒ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯔꯝꯃꯤ꯫ ꯆꯦꯔꯣꯜ ꯑꯗꯨꯗ ꯑꯁꯨꯝꯅ ꯏꯔꯝꯃꯤ꯫ ꯏꯄꯥꯒꯤ ꯑꯊꯧꯕ, ꯅꯍꯥꯛꯅ ꯃꯁꯤꯒꯤ ꯑꯏꯕ ꯆꯦꯔꯣꯜ ꯑꯁꯤ ꯍꯦꯛ ꯐꯪꯕꯒ
ꯅꯥꯛ ꯊꯤꯟꯊꯕ ꯇꯧꯗꯅ ꯏꯄꯥꯒꯤ ꯅꯥꯛꯇ ꯂꯥꯛꯀꯗꯕꯅꯤ꯫ ꯆꯦꯔꯣꯜ ꯑꯗꯨꯗ ꯏꯔꯝꯂꯤꯕ ꯑꯗꯨ ꯎꯕꯗ ꯆꯤꯡꯂꯦꯟꯅ ꯑꯊꯧꯕꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯊꯧꯕ, ꯅꯪ ꯍꯧꯖꯤꯛꯃꯛ ꯅꯪꯒꯤ ꯏꯄꯥꯒꯤ ꯃꯅꯥꯏ ꯑꯁꯤꯒ ꯂꯣꯏꯅꯅ ꯅꯪꯒꯤ ꯂꯩꯕꯥꯛꯇ ꯆꯠꯂꯣ꯫ ꯇꯧꯗꯕ ꯌꯥꯗꯕ ꯑꯔꯨꯕ ꯊꯕꯛ ꯑꯃ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ꯫ ꯂꯥꯏꯗ ꯀꯠꯅꯅꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤꯗꯤ ꯑꯩꯒ ꯏꯆꯟꯅꯨꯄꯤꯒ ꯆꯠꯂꯒ ꯀꯠꯂꯨꯔꯒꯦ." "ꯍꯣꯏ ꯍꯣꯏ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯊꯧꯕ ꯃꯅꯥꯏ ꯑꯗꯨꯒ ꯂꯣꯏꯅꯅ ꯁꯒꯣꯜ ꯑꯗꯨ ꯇꯣꯡꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯊꯧꯕ ꯆꯠꯈ꯭ꯔꯕꯗ ꯆꯤꯡꯂꯦꯟꯒ ꯁꯅꯥꯇꯣꯝꯕꯤꯒꯗꯣ ꯂꯥꯏꯁꯪ ꯑꯗꯨ ꯇꯝꯅ ꯑꯃꯨꯛ ꯂꯥꯛꯄ ꯍꯧꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯥꯏꯁꯪ ꯑꯗꯨ ꯌꯧꯔꯗꯨꯅ ꯆꯤꯡꯂꯦꯟꯒ ꯁꯅꯥꯇꯣꯝꯕꯤꯒꯗꯣ ꯂꯥꯏꯁꯪ ꯑꯗꯨꯗ ꯃꯈꯣꯏꯅ ꯄꯨꯔꯛꯄ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯀꯠꯅꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯂꯥꯏꯁꯪ ꯑꯗꯨꯗ ꯍꯥꯟꯅꯗꯒꯤ ꯂꯨꯝꯗꯨꯅ ꯂꯩꯔꯝꯕ ꯅꯤꯡꯊꯧꯈꯥꯕꯒꯤ ꯃꯅꯥꯏ ꯑꯅꯤ ꯑꯗꯨꯅ ꯅꯤꯡꯊꯧꯈꯥꯕꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯏꯁꯪ ꯑꯗꯨꯗ ꯆꯪꯂꯛꯄ ꯅꯨꯄꯥ ꯑꯗꯨ ꯍꯥꯠꯂꯨ ꯍꯥꯏꯕ ꯑꯗꯨꯗ ꯆꯤꯡꯂꯦꯟꯗꯨ ꯑꯣꯏꯅ ꯊꯥꯡꯅ ꯊꯤꯜꯂꯝꯂꯒ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯁꯅꯥꯇꯣꯝꯕꯤꯗꯤ ꯄꯥꯈꯠꯄ ꯍꯦꯟꯃꯟꯈꯤꯕꯅ ꯃꯐꯝ ꯑꯗꯨꯗ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯦꯛꯊꯈꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯄꯥꯎꯗꯨ ꯅꯤꯡꯊꯧꯈꯥꯕꯁꯨ ꯇꯥꯔꯗꯨꯅ ꯈꯨꯗꯛ ꯑꯗꯨꯗ ꯃꯅꯥꯏ ꯈꯔꯒ ꯂꯣꯏꯅꯅ ꯂꯥꯏꯁꯪ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯈꯥꯕ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯐꯠꯇꯕ ꯂꯥꯂꯣꯡ ꯑꯗꯨ ꯈꯜꯂꯨꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ꯫ ꯃꯍꯥꯛ ꯍꯧꯖꯤꯛꯇꯗ ꯃꯤꯁꯥ ꯁꯤꯁꯅꯨ ꯈꯜꯂꯒ ꯏꯆꯥꯁꯤ ꯍꯥꯏꯕꯗꯨ ꯈꯪꯂꯛꯂꯤ꯫ ꯅꯤꯡꯊꯧ ꯃꯣꯝꯕꯒ ꯑꯊꯧꯕꯒꯁꯨ ꯄꯥꯎꯗꯨ ꯇꯥꯗꯨꯅ ꯈꯨꯗꯛ ꯑꯗꯨꯗ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯄꯨꯗꯨꯅ ꯂꯥꯏꯁꯪ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯏꯁꯪ ꯑꯗꯨ ꯌꯧꯔꯕꯗ ꯑꯊꯧꯕꯅ ꯃꯍꯥꯛꯅ ꯄꯨꯔꯛꯄ ꯍꯤꯗꯥꯛ ꯂꯥꯡꯊꯛꯁꯤꯡ ꯑꯗꯨ ꯆꯤꯡꯂꯦꯟꯒꯤ ꯑꯁꯣꯛꯄ ꯃꯁꯥꯗ ꯍꯥꯞꯄꯤꯔꯝꯃꯤ꯫ ꯍꯤꯗꯥꯛ ꯂꯥꯡꯊꯛꯁꯤꯡ ꯑꯗꯨ ꯍꯥꯞꯂꯕ ꯃꯇꯨꯡꯗ ꯑꯊꯧꯕꯅ ꯆꯤꯡꯂꯦꯟ ꯑꯗꯨ ꯀꯣꯅꯨꯡ ꯇꯝꯅ ꯑꯃꯨꯛ ꯄꯨꯔꯛꯇꯨꯅ ꯄꯣꯊꯥꯍꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯆꯤꯡꯂꯦꯟꯁꯨ ꯄꯨꯡꯐ ꯐꯔꯦ꯫ ꯆꯤꯡꯂꯦꯟꯅ ꯑꯗꯨꯝꯅ ꯐꯔꯛꯄꯗꯨ ꯎꯕꯗ ꯅꯤꯡꯊꯧꯈꯥꯕꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯊꯧꯕꯅꯁꯨ ꯃꯍꯥꯛ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯅꯤꯡꯊꯧ ꯃꯣꯝꯕ ꯑꯃꯗꯤ ꯅꯤꯡꯊꯧꯈꯥꯕꯒꯤ ꯀꯣꯅꯨꯡꯗ ꯂꯩꯔꯤꯕ ꯃꯈꯣꯏ ꯄꯨꯝꯅꯃꯛꯇ ꯃꯁꯛ ꯇꯥꯛꯇꯨꯅ ꯈꯪꯍꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯂꯣꯏꯅ ꯈꯪꯅꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧꯈꯥꯕꯅ ꯀꯩꯁꯨꯝꯁꯪꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯑꯔꯨꯕꯤꯕꯨꯁꯨ ꯊꯥꯗꯣꯛꯄꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯔꯨꯕꯤꯁꯨ ꯊꯥꯗꯣꯛꯂꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧꯈꯥꯕꯅ ꯃꯍꯥꯛꯅ ꯂꯧꯁꯤꯟꯈꯤꯕ ꯅꯤꯡꯊꯧ ꯑꯉꯝꯕꯒꯤ ꯂꯩꯕꯥꯛ ꯑꯗꯨ ꯑꯊꯧꯕꯗ ꯑꯃꯨꯛ ꯁꯤꯟꯅꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯑꯉꯝꯕꯒꯤ ꯂꯩꯕꯥꯛ ꯑꯗꯨ ꯃꯆꯥꯅꯨꯄꯥ ꯑꯊꯧꯕꯗ ꯁꯤꯟꯅꯔꯝꯂꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧꯈꯥꯕꯅ ꯃꯆꯥꯅꯨꯄꯤ ꯁꯅꯥꯇꯣꯝꯕꯤꯕꯨ ꯑꯋꯣꯡ ꯑꯋꯣꯟ ꯆꯥꯎꯅ ꯇꯝꯗꯨꯅ ꯅꯤꯡꯊꯧ ꯑꯉꯝꯕꯒꯤ ꯂꯩꯕꯥꯛꯇ ꯅꯤꯡꯊꯧ ꯃꯣꯝꯕꯒ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯃꯈꯣꯏꯕꯨ ꯊꯤꯟꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯅꯅꯕ ꯕꯣꯔ ꯄꯤꯔꯝꯂꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧꯈꯥꯕꯒ ꯅꯤꯡꯊꯧ ꯃꯣꯝꯕꯒ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛꯇ ꯑꯃꯨꯛ ꯍꯜꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯑꯉꯝꯕꯒꯤ ꯂꯩꯕꯥꯛ ꯑꯗꯨꯁꯨ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯆꯥꯅꯨꯄꯥ ꯑꯊꯧꯕꯅ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯏꯪꯅ ꯆꯤꯛꯅ ꯑꯃꯨꯛ ꯍꯟꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ꯫